Mamaktanga sige puning warol thoram jeng tabiri besing punambapu James Haruzamna taram rakchari kono kurumjari sige puning warol thoram sige dama sejenaga number 907772820001 loinana video call ge thamjari number 7005 707 808 hari number se hangdok chare loinana landok chare thoram puning warol loinana megahertz 90.0 wahong radio ge thoram da tonga tongan ba platform tara Miam di lantok seriba adugumba channel amani ahan beda lokachari huyan lanbao national song amadi anthem saktuna kongjom na meke thorong pangthokre bangjil thaba kunai ohena naba punohon min si haina governor na phongdokre ban thogai raki ba kokyo hungi manung dama nanthok tuna chenkre ani police ta sinakre motorcycle mai thadokre fakiba mio animak manipuri machet amata khangde hari BJP के मिनिस्टर अमन अलुचिंग लगा लंबी थिंगदुना रैली पांगथोकना मियाम की मतम मंगली हैदुना नुपी अमना चैरुबदगी ऑर्गेनाइजर सिंगी मथकता पुलिस ने केस लोकले अप्रैल कुनमंगा फावबदी डिमांड सिंग थबक तो ओंथोरक्तरबदी सीबना आबकी देना खोंजंग संसिनगनी कोकोमिना फोंदोरकी मिहार मिपुन अमसुंग तंगदु लैतादब फिबम न मणिपुर कांगखोंग सहेले हैना अमुको की माइकेदगी फोंदोरकपा याव माइतेगी ईदे यंगनाबदा कोक नोनबा अमसुंग चंगजबा हाइबे यावदे ओक्रम इबोबिना फोंदोरकी यारिपोक तंपा कैथल पलम पोफम पंबी लुपकी खोंजंग चंगचलक प्रेसिडेंट लाइरेन तोंबी अमदे मेंबर थंबाल तोमिना सराय हेनबगी खोंजंग संसिनख्रेरी केवाईकेल के कुंथ्रागनी थोय सुबम पोकुमो नुमित कमरी लेना चेयरमैन एन ओकेना येफा पौजेल पिरगली कुकी टेररिस्ट सिंगना टीएम कसोमदा नोय कापतुना हात किबा मिचमनी की काय खोमनबो उतख्रे लेना कर्फ्यू थुगाई बतारानी थोय फाखरे खोंजोम वार मेमोरियल कॉम्प्लेक्स Shit sengbagi thoram dandi oina pigani hari Ponapam pausegi headlines tasu laiwai kraba allaman sengak tuna thambiramba Manipur ge laimaida aikona sauthok chani hingba ngami haina Manipur ge chief minister Kemchana phongdorogli Lepak miyam bu sitabani lekhai tadri fawa khongjang halloi haina kokomi women's wing na phongdorogli UNC ge total shutdown sagor pasing na kuki ani farga police ta sinakre makoina tongpa gari mai thakre लोइनना मणिपुर द लेरिबा बीजेपी की मेयुत सिंह न सेंग न पाउदम दबना सेंटर द मिराई बिबनी हाइना मेसोन फोंदरोले अमदी इरांग लेमहंदन थमलिबो करिगिनो हाइना एमपी बिमोन फोंदरोक पवारोल यार नारोल के थौदांगी लेंगान सिंदन खोंगजोम नुमित की निक्सिंग थोरम पांगथोखरे लोइनना वारेन यावदन मी फाबगी अयाबा पिथोकपा लेबाक असिबु सिंगनबनि हाइना लुवांग लेमना फोंदरोकली UAPA की सेक्शन 43A की नोटिफिकेशन विड्रॉ तो हाइना राइट्स ग्रुप ना फोंदरोकली UNC की टोटल शटडाउन मनुंग दलाकपा कुकी अनि गंजा कयागा फारे हेरी रैली चचा बैमा सिंग द स्टेट फोर्स न उलिबा थोंग दो थ्रोंग लॉबी द करी उदखि दबनो हाइना जितेंद्र निंगोमना फोंदरोकली लोइनना कुंथ्रागनी थोय सुबा मपोक कुमोन नमित कमरी लेना केवाईकेल चेयरमैन मियाम दे प्रपोजल पिरग लहरी मपानी गोइबा पाउदा नेपाल द पार्लियामेंटरी सेशन अमुक फावा फमद्रिंगेदा सस्पेंड तोथोखरे US की प्लांट केमिकल लीक ओइबदा मी एनी सीक्रेट तरामापना सोपन अंकरे Hungary ne maram oiduna tha kaya panduna leiruraba matungda European Union na $1 billion $103 ki loan approve tawkre loinana Indian Ocean the United States military na Iran ngamari leinaba tanker jahaz amasu fajin kre hari Ukraine na US na Ukraine da khulai piba tok 300 Zelensky na phongdorogli amadi mitop sangsilakpa thingnaba Britain amadi France na sayum agreement tawna नेतन्याहू की ईरान दा लंदाब की खुजिन थौरांग को हाने की US प्रेसिडेंट अहुम ने यारम खिदे जॉन कैरी लान के पाउलो व लेबानी के जर्नलिस्ट नुपी अमा इजराइल की स्ट्राइक न हाथ करे लोइनना ट्रम्प ने इंडिया बो असेलेबाक की कोंकुट का संगदम न सोशल मीडिया दा पोस्ट थागलखरे सिगे लोइनना लोइजरे नुति की फोंग लेबा पाउक से सिंगे लोक थोक सब मरुइबा पाउ
Maka tarapuse khoi gi number ta call tobiduna ado madong gi poning da farok wa kalon sing ado share tobiu ngarang call fangi basing nahan fang basing lepiu loina na thormasi mapung phan na bagi da mai koi ma pun hona minasi poning gi marol thormasi yam maroi ba thorom ma khangni thormasi nani koi ponamak amana mabu mateng pang ngam na liba channel se hing na bagi machak wari ba aduna channel ase khwaidi maroi ba thorom da poning gi warol haiba thormasi thormasi myam koi myam sangna punna mai pang na hona minasi loina na ngase first caller kana oi bagi haiba do yeng minasi Hello, Ming Amad from IBC. Hello, sir. From the Tawan Pakong, I came from Delhi. Taram Luxury was a delay. Tapu Kari Wafam having user. Hojiki, I didn't get a legacy of Mukona, Iran, Hedum, among the opening houses. Hoi, Hanbalate have a wapam lady. Ho. Aduna, Masibu, Sunny, the Bama, some ladies, some talkers and talk at Ranamaya. Don't make it. I think very. Ani mayamna madu leifam safam khangdaba laloni tik tawbada hing bada sodum wari haitare punamak tawabu ori haiba tare ni ban gi chaitheng se adabu kokomina su hanba leitana tawni hari adu tang kun manga hayeng su khoi chief minister gi marak ta thomjin bagana haibagi kai kai no khara so dum lauthoki ba lei haiba tai hoi awaba haibadu ware mayamna topa kari khara khongjang changsil su ban gumana taba natraga te te ga ba ban budi ngarang loigre loibadi ko adu lenga na su curfew budi pung manga bo curfew thambo rangani adu kari la ka dino curfew kyam koino kom thoko dino adu madun hena mi amna khudong chan da bai tare ja tapi ote kari habining ba Sina mero jina koi ko mengi si ketang gi ngam da sam lei na koi go asim ahong ba na ye wajing da to ba ten jani ten tijara ga tawi haidana potra se tawi sa masi tum da khala ai seng madi madu khangbo wa na te koina de madu ko ja za sine loi biro bro hoi thagachari oza dilip oje gori ba sarang na basina khoi karamam no hinga da ge karam na tawda ge do kari no ji makha taraba torko do risina haibo wakhalona ma oza dilip ki wakhan na fawna charang na bade haitare tofam chapam khang da ba haiba tare lenga na tawbra tawda amana tawbra tawda usi lady wafam se haitare anyway thank you so much tagachari the dilip thorom saruga birakpa thobal degi mathangi caller da khudong saba pijari saruga biu mathangi caller kana oibagi habdu yuminasi Hello. Ming Amad from have you? Yeah, okay, kudagi promoting. Koi dum wahong radio Diamond TV dum tajari phone do. Hoi. Hoje kan sibu irang sibu kari kamai to biri ge dom dom lekai de irang na kamai to biri karimta. Hoje ki ngai di maira ni chat pa khopa dum tawi. Hoi. Yaripo bazar da su sara hen bagi khongjang chang ya dun yawi sara hen bajing do phajan gare haiba gu masu yawi nak pani na pau ta bi bro phajan bai ta le oh ka theng ta ti sa okay hoi sara heli ma ani
ꯃꯐꯝ ꯐꯝꯕꯤꯒꯤ ꯂꯨꯆꯤꯡꯕꯅꯤ ꯆꯔꯥ ꯍꯦꯜꯂꯤ ꯍꯥꯏꯅ ꯄꯥꯎꯗꯁꯨ ꯌꯥꯎꯔꯤꯀꯣ ꯆꯔꯥ ꯍꯦꯟꯕꯩ ꯈꯣꯡꯖꯪ ꯈꯥꯡꯕ ꯉꯝꯃꯛꯇꯕ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡꯁꯤꯗ ꯄꯦꯟꯅꯔꯛꯇꯕꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯗꯨ ꯆꯤꯟꯅ ꯂꯥꯎꯔꯒ ꯈꯣꯡꯉꯒ ꯐꯣꯡꯗꯣꯛꯄꯕꯨꯗꯤ ꯆꯔꯥ ꯍꯦꯜꯂꯒ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯅꯤꯗꯣ ꯍꯥꯏꯗꯅ ꯅꯣꯏ ꯃꯥꯅꯤꯅ ꯆꯪꯁꯤꯜꯂꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗꯁꯨ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪꯗ ꯂꯩꯔꯤ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯎꯀꯤꯜ ꯑꯃꯁꯨ ꯃꯁꯥ ꯃꯊꯟꯇ ꯃꯩ ꯊꯥꯖꯒꯦ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯀꯣ ꯑꯗꯣ ꯋꯥꯐꯝꯁꯤꯅ ꯂꯣꯏꯔꯕ꯭ꯔꯣ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯐꯣꯡꯗꯣꯛꯆꯔꯤꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯅ ꯑꯃꯅ ꯁꯤꯗ ꯐꯣꯡꯅꯔꯤꯕꯁꯤꯡ ꯃꯥꯏꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯑꯊꯣꯛꯄ ꯅꯣꯡꯃ ꯂꯩꯀꯥꯏꯗꯒꯤ ꯃꯥ ꯈꯪꯕꯤ ꯏꯃꯥ ꯁꯪꯕꯤ ꯑꯗꯣ ꯐꯣꯟ ꯑꯩ ꯁꯨꯝ ꯇꯣꯏꯅꯕꯨꯗꯤ ꯇꯧꯖꯗꯦ ꯁꯨꯝ ꯅꯝꯕꯗꯁꯨ ꯄꯥꯛ ꯐꯪꯗꯦ ꯑꯗꯣ ꯁꯨꯝ ꯇꯧꯖꯔꯛꯏꯅꯤ ꯍꯥꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗ ꯁꯨꯝ ꯂꯩꯕꯒꯤ ꯑꯉꯥꯡ ꯑꯅꯤ ꯁꯤꯕꯗ ꯅꯨꯡꯉꯥꯏꯇꯕꯅꯦ ꯕꯕꯥ ꯂꯩꯇꯕ ꯅꯨꯡꯉꯥꯏꯇꯕꯅꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯣ ꯀꯌꯥꯒꯤꯁꯨ ꯊꯥꯗꯕ꯭ꯔꯥ ꯀꯩꯗꯧꯕꯅꯦ ꯋꯥꯈꯜꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯌꯥꯒꯤꯁꯨ ꯊꯥꯔꯦ ꯋꯥꯈꯜꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯗꯩ ꯄ꯭ꯔꯣꯒꯥꯝ ꯑꯃꯁꯨ ꯊꯥꯔꯕꯅꯤꯅ ꯏꯆꯥꯒꯤ ꯄ꯭ꯔꯣꯒꯥꯝꯁꯨ ꯑꯗ ꯁꯨꯝ ꯇꯥꯖꯔꯦ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨ ꯁꯨꯝ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤꯗ ꯑꯗꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯅꯔꯤꯁꯤ ꯀꯔꯤꯁꯨ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯛꯀꯗꯧꯅꯣ ꯈꯪꯗꯦ ꯍꯣꯏ ꯀꯥꯔꯐ꯭ꯌꯨ ꯂꯩꯔꯤ ꯏꯃꯥ ꯀꯥꯔꯐ꯭ꯌꯨꯁꯤ ꯃꯐꯝ ꯃꯐꯝ ꯈꯔ ꯃꯥꯟꯅꯗꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯈꯔ ꯑꯃꯨꯛ ꯇꯦꯟꯁꯤꯟꯕ ꯑꯩꯈꯣꯏ ꯊꯧꯕꯥꯜꯅ ꯈꯔ ꯁꯥꯡꯗꯣꯛꯄ ꯄꯨꯡ 5 ꯐꯥꯎꯕꯀꯣ ꯄꯨꯡ 5ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯂꯝꯕꯤ ꯊꯠꯄ ꯆꯦꯛ ꯇꯧꯕ ꯁꯤꯒꯨꯝꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯌꯥꯝꯅ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯕꯗꯤ ꯐꯥꯅꯤꯡꯕ ꯐꯥꯕ ꯌꯥꯏ ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯛꯄꯁꯦ ꯁꯤꯒꯤ ꯑꯣꯔꯗꯔꯁꯤꯗ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤ ꯍꯟꯗꯣꯛꯎ ꯀꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯒꯤ ꯈꯣꯡꯖꯪ ꯑꯃ ꯀꯟꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩ ꯀꯣ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯏꯃꯥ ꯃꯊꯪ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ Youth Forum for Protection of Human Rights Maikaidagi Manipur Sarkarna Unlawful Activities Prevention Ek Section 94 Egi Notification Ama April 12 da thokiba yaningdaba phongdokpagi haibutare hariba ek asina April 12 da Manipur Sarkar Home Department na tholokiba sida angak popokna dana mathong chadaba notice ase hauzik state asida miyamna pendabagi khongjang sangsilingeda miyambu amuk hena akiba nanghanna thokpa thodok oigani April tha asi manungda pigliba ngangni halamba sing pendabagi khongjang sangsim da misam mahum sikiba ado maduda haitarene police na muk irai laina hekta domto phaba yabagi case ama lakki bisim asi withdraw tawgodobni haiba rights group na phongdorok hello minga made laifam haibiu Good afternoon, sir. Ming laifam haibiu I Kosbaidagi Lasam Kulibane, sir. Tapiu Adam I Torotabazudum Karakuria Tawyarum, sir. Uziki Matam sir Mana Pangbamida Isai Tabagi Nuhabela Rangaturn, sir. Mamit Udrabami Oida Nang Cinema Yemu Haibagi Harabala Gadrane. Mamit Tangaba, Mana Pangaba, Kogi Kanglai Paksigi, Kogi Idei
ꯄꯥꯛꯁꯤꯕꯨ ꯄꯨꯔꯤꯕ ꯃꯤꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯎ ꯈꯣꯡꯖꯔꯒꯁꯨ ꯗꯤ ꯇꯧꯔꯨꯅꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯕ ꯑꯗꯒꯤ ꯂꯥꯎ ꯈꯣꯡꯉꯨꯔꯦ ꯑꯗꯨꯝ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯗꯅꯅ ꯑꯗꯨꯝ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗ ꯑꯣꯟꯊꯔ ꯑꯗꯨꯝ ꯆꯩꯕꯤꯕ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯤ ꯀꯔꯝꯅ ꯍꯤꯡꯅꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯒꯤ ꯀꯥꯡꯕꯨꯒꯤꯗꯤ ꯑꯋꯥꯕ ꯀꯩꯁꯨ ꯂꯩꯇꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯛ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯑꯋꯥꯕ ꯉꯥꯛꯇꯁꯨ ꯑꯣꯏꯔꯦ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯀ꯭ꯋꯥꯁꯤ ꯐꯥꯏꯔꯣꯝꯗ ꯇꯧꯔꯤꯁꯦ ꯑꯣꯖꯥ ꯍꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯕꯤꯕ꯭ꯔꯥ ꯑꯣꯖꯥ ꯑꯩꯒꯤ ꯌꯥꯎꯖꯩꯌꯦ ꯑꯣꯖꯥ ꯑꯣ ꯑꯩꯁꯨ ꯌꯣꯟꯕ ꯌꯥꯗꯕꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯑꯣꯖꯥ ꯑꯩ ꯁꯔꯨꯛꯁꯨ ꯌꯥꯎꯖꯩ ꯃꯁꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯀꯔꯐ꯭ꯌꯨꯁꯦ ꯄꯨꯡ 5 ꯐꯥꯎꯕꯗꯤ ꯀꯣꯝꯊꯣꯛꯑꯦ ꯁꯤꯐꯧ ꯃꯅꯨꯡꯗ ꯑꯣꯖꯥ ꯌꯣꯜꯍꯧꯕ ꯈꯣꯠꯍꯧꯕ ꯀꯩꯗꯧꯕꯁꯦ ꯀꯩꯝꯇ ꯅꯪꯗꯕ꯭ꯔꯥ ꯑꯣꯖꯥ ꯉꯁꯤ ꯈꯛ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯤ ꯕꯤꯁꯦꯝꯄꯨꯔ ꯁꯥꯏꯠꯇꯤ ꯄꯨꯡ 12ꯗ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯖꯟꯅ ꯀꯟꯍꯟꯕꯅꯤꯅ ꯂꯝꯕꯤ ꯆꯠꯄ ꯀꯩꯗꯧꯕꯗꯁꯨ ꯈꯤꯇꯪ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯍꯣꯏ ꯂꯩꯕꯥꯛꯀꯤ ꯏꯍꯧꯅꯤꯅ ꯃꯗꯨꯗ ꯑꯩꯒꯤ ꯃꯥꯡꯉꯦ ꯍꯥꯏꯗꯅꯁꯨ ꯍꯦꯛ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯆꯠꯂꯨꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕꯗ ꯇꯥꯗꯦ ꯑꯗꯒꯤ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯁꯨ ꯃꯗꯨ ꯄꯨꯕꯁꯨ ꯐꯠꯇꯕ꯭ꯔꯥꯅ ꯑꯣꯖꯥ ꯑꯩꯒꯤ ꯃꯥꯡꯕꯗꯨꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯊꯤꯗꯔꯦ ꯑꯩ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯒ ꯑꯩ ꯃꯥꯡꯖꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯑꯣꯖꯥ ꯑꯩ ꯊꯃꯣꯏꯁꯦ ꯑꯗꯨꯝ ꯄꯦꯟꯊꯣꯛꯆꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯗ ꯋꯥꯀꯠꯂꯨꯔꯒꯁꯨ ꯁꯔꯀꯥꯔꯅꯁꯨ ꯇꯥꯕꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯩꯊꯛꯇ ꯉꯧꯗꯅ ꯂꯩꯕꯒꯤ ꯐꯤꯕꯝ ꯂꯩꯕꯅꯤꯅ ꯑꯣꯖꯥ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯅꯥ ꯄꯪꯕ ꯃꯤꯗ ꯋꯥꯔꯤ ꯂꯤꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯒ ꯑꯩꯈꯣꯏꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯁꯤꯗ ꯄꯨꯈꯠꯂꯛꯄ ꯊꯕꯛꯇꯨꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯋꯥꯍꯧ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯗꯥꯏꯃꯟ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯃꯔꯤ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯃꯐꯝꯗ ꯑꯩꯁꯨ ꯍꯥꯏꯖꯔꯒ ꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯀꯣꯜꯗ ꯆꯥꯟꯁ ꯄꯤꯖꯒꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯜꯂꯣ ꯑꯣꯖꯥ ꯍꯧꯖꯤꯛ ꯁꯣꯔꯣꯛ ꯍꯥꯏꯕꯅꯤꯗ ꯇꯔꯥꯃꯨꯛ ꯆꯠꯂꯤ ꯑꯣꯖꯥ ꯃꯤꯡꯐꯝ ꯑꯣꯖꯥ ꯇꯣꯔꯣꯡ ꯂꯥꯎꯕꯤꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯄꯦꯟꯗꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤ.ꯑꯥꯔ.ꯄꯤ ꯀꯦꯝꯗ ꯑꯩꯈꯣꯏ ꯂꯩꯅ ꯀꯔꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯤꯆꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯉꯝꯗꯦꯅ ꯄꯦꯟꯗꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡ ꯍꯨꯟꯗꯣꯛꯂꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯍꯦꯃꯟꯇꯅꯗꯤ ꯅꯣꯡꯃꯩ ꯄꯥꯏꯕꯗꯨꯅ ꯉꯥꯛꯏꯕ ꯖꯒꯥꯗꯨꯗ ꯆꯪꯁꯤꯜꯂꯤꯕꯁꯤ ꯃꯣꯏꯗ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯍꯤꯔꯣꯅꯤ ꯀꯥꯟꯅ ꯗꯤꯁꯀꯁꯟꯗ ꯑꯗꯨꯝ ꯌꯥꯎꯈꯤ ꯑꯁꯦꯡꯕꯁꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯤꯐꯥꯏꯁꯤꯡꯗꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯕꯗ ꯀꯥꯞꯊꯣꯔꯛꯇꯅ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯣꯟ ꯉꯁꯤ ꯆꯜꯂꯅꯤ ꯋꯥꯍꯦꯡꯕꯝ ꯕꯣꯕꯤ ꯑꯗꯒꯤ ꯖꯤꯇꯦꯟ ꯍꯦꯅꯔꯤ ꯑꯣꯖꯥꯗꯨꯁꯨ ꯐꯣꯇꯣ ꯊꯥꯈꯤꯕꯅꯤ ꯃꯈꯣꯏꯔꯣꯝꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯡꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯇꯣꯔꯕꯨꯡꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯣꯟ ꯆꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯃꯣꯏ ꯃꯣꯛꯇꯒꯤ ꯄꯨꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯎꯏ ꯑꯔꯣꯏꯕꯗꯅ ꯑꯩꯈꯣꯏꯁꯤ ꯍꯤꯡꯅ ꯍꯤꯡꯂꯤꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯋꯥꯍꯪꯁꯤꯃ ꯍꯦꯛ ꯍꯪꯖꯔꯛꯏ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯧꯖꯤꯠ ꯑꯣꯖꯥꯅ ꯊꯥꯕꯤꯔꯛꯄ ꯐꯣꯇꯣꯁꯨ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯏꯆꯤꯟꯅꯥꯆꯤꯟꯅ ꯃꯈꯣꯏ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯗꯤ ꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯟꯁꯤꯡ ꯆꯟꯕꯒꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯇꯝꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯎꯌꯥꯡ ꯂꯩꯀꯣꯟꯗꯒꯤ ꯔꯣꯃꯥ
ꯀꯔꯤ ꯂꯩꯀꯣꯟ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯉꯦ ꯅꯠꯇꯦ ꯂꯝꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯂꯝꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯎꯌꯥꯟ ꯂꯥꯏꯀꯣꯟꯗꯒꯤꯔꯣꯃ ꯎꯌꯥꯟ ꯇꯥꯛꯄꯤꯌꯨ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯨ ꯔꯦꯗꯤꯑꯣꯗꯣ ꯑꯝꯇꯪ ꯂꯩꯊꯕꯤꯕ ꯌꯥꯕ꯭ꯔꯣ ꯂꯩꯊꯒꯦ ꯑꯅꯤꯗꯣ ꯐꯪꯖꯅꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯩꯀꯥ ꯊꯣꯏꯕ ꯃꯌꯥꯝꯁꯤꯅ ꯄꯨꯂꯤꯁ ꯍꯥꯠꯂꯨꯕꯁꯨ ꯅꯠꯇꯦ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥ ꯃꯁꯨ ꯍꯥꯠꯂꯨꯕꯁꯨ ꯅꯠꯇꯦ ꯁꯨꯝ ꯅꯤꯡꯉꯝꯗꯕꯒꯤ ꯁꯣꯔꯣꯛꯇ ꯂꯥꯎꯕ ꯈꯣꯡꯕꯁꯤꯗꯤ ꯍꯦꯛꯇ ꯐꯥꯕ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯆꯩ ꯃꯥꯟ ꯆꯥꯡ ꯊꯨꯒꯥꯏꯕ ꯌꯥꯕꯒꯤ ꯑꯃ ꯆꯠꯅꯔꯦꯅ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯕꯨ ꯍꯥꯠꯂꯤꯕ ꯐꯣꯟꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕ ꯁꯥꯔ ꯐꯣꯟꯗꯣ ꯑꯃꯨꯛ ꯋꯦꯞ ꯅꯥꯏ ꯀꯩꯅꯣ ꯆꯤꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯕ꯭ꯔꯣ ꯑꯃꯨꯛ ꯂꯥꯞꯊꯣꯛꯇꯦ ꯑꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯍꯪꯖꯔꯛꯄꯅꯤꯗ ꯅꯨꯡꯉꯥꯏꯁꯦ ꯀꯔꯤ ꯍꯥꯏꯕ ꯋꯥꯍꯪꯗꯨ ꯄꯤꯛꯅ ꯇꯥꯔꯦ ꯇꯥꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯑꯃ ꯆꯠꯅꯔꯦꯅ ꯍꯥꯏꯈ꯭ꯔꯦꯕ ꯀꯩꯅꯣꯅ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝꯗ ꯐꯥꯕ ꯄꯨꯟꯕ ꯑꯗꯒꯤ ꯃꯤꯆꯝꯒꯤ ꯃꯥꯟ ꯆꯥꯡ ꯊꯨꯒꯥꯏꯕ ꯌꯥꯈꯥꯏꯕꯗ ꯀꯩꯁꯨ ꯂꯩꯇꯕꯅ ꯍꯥꯏꯈ꯭ꯔꯦꯕ ꯃꯤꯆꯝꯒꯤ ꯃꯥꯟ ꯆꯥꯡ ꯌꯥꯈꯥꯏꯕꯗꯗꯤ ꯍꯥꯏꯗꯦ ꯑꯗꯨꯗꯤ ꯌꯥꯗꯦ ꯊꯤꯕ ꯍꯨꯝꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨ ꯊꯤꯕ ꯍꯨꯝꯕ ꯍꯥꯏꯁꯦ ꯅꯍꯥꯟꯁꯨ ꯒꯥꯔꯤ ꯊꯨꯒꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯝꯇ ꯂꯩꯔꯔꯣꯏ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯒꯥꯔꯤ ꯊꯨꯒꯥꯏꯕꯒꯤꯗꯤ ꯌꯥꯎꯗꯦ ꯁꯦꯔꯥꯟꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯨꯝꯁꯦ ꯐꯥꯕꯗꯤ ꯌꯥꯏ ꯍꯥꯏꯕ ꯆꯤꯡꯅꯕꯒꯤ ꯐꯥꯕꯗꯤ ꯌꯥꯏ ꯒꯥꯔꯤ ꯊꯨꯒꯥꯏꯕꯒꯤꯗꯤ ꯌꯥꯎꯗꯦꯕ ꯁꯣꯝꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯔꯦꯕ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯒꯅꯣꯕ ꯀꯣ ꯑꯗꯣꯝ ꯍꯣꯔꯦꯟ ꯐꯥ ꯂꯥꯛꯀꯅꯦꯕ ꯑꯗꯣꯝꯅ ꯑꯃꯨꯛ ꯀꯥꯔꯟ ꯉꯥꯡꯉꯤꯗꯣ ꯑꯗꯨꯗꯅꯦ ꯑꯃꯨꯛ ꯐꯥꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯑꯗꯨ ꯃꯨꯟꯅ ꯇꯥꯕꯤꯌꯣ ꯑꯗꯨꯅꯅꯤ ꯑꯗꯩꯗ ꯀꯩꯅꯣꯒꯤ ꯀꯔꯤ ꯀꯨꯀꯤꯅ ꯃꯤ ꯍꯥꯠꯄꯩꯗꯤ ꯑꯦꯛ ꯂꯩꯇꯕ꯭ꯔꯥ ꯁꯨꯝ ꯍꯪꯖꯒꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯍꯪꯕ ꯌꯥꯏ ꯑꯗꯨ ꯋꯥꯍꯪꯗꯨꯗꯤ ꯌꯥꯏꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯃꯣꯏ ꯑꯦꯛꯇꯣ ꯆꯤꯡꯅꯕ ꯐꯥꯕ ꯌꯥꯏ ꯍꯥꯏꯕ ꯒꯥꯔꯤ ꯊꯨꯒꯥꯏꯕꯒꯤꯗꯤ ꯌꯥꯎꯗꯦ ꯒꯥꯔꯤ ꯊꯨꯒꯥꯏꯔꯤꯗꯣ ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯩꯅ ꯁꯣꯏꯈꯤꯕꯅꯦ ꯑꯗꯨꯅꯤ ꯒꯥꯔꯤꯗꯤ ꯌꯥꯝ ꯊꯨꯒꯥꯏ ꯃꯗꯨ ꯌꯥꯗꯦꯕ ꯃꯗꯨꯗꯤ ꯃꯃꯤꯡ ꯃꯊꯥꯗꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗ ꯊꯨꯒꯥꯏꯕꯗꯣ ꯁꯨꯝ ꯃꯤꯅꯁꯨ ꯎꯅꯕ ꯍꯥꯏꯇꯥꯔꯦ ꯎꯏ ꯂꯣꯏ ꯊꯨꯒꯥꯏꯌꯦꯕꯀꯣ ꯊꯨꯒꯥꯏꯔꯤꯗꯣ ꯌꯥꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯁꯤꯅꯅꯦꯅ ꯈꯪꯉꯗꯤ ꯃꯣꯏ ꯁꯤ ꯊꯨꯒꯥꯏ ꯁꯤꯗ ꯂꯥꯛꯄꯗꯣ ꯀꯔꯝꯕ ꯄꯨꯂꯤꯁꯅꯣ ꯀꯔꯝꯕ ꯕꯇꯥꯂꯤꯌꯟꯒꯤꯅꯣ ꯀꯔꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤꯅೋ ꯂꯥꯛꯑꯗꯤ ꯀꯦꯁ ꯇꯧꯕ ꯌꯥꯏ ꯃꯣꯏ ꯃꯊꯛꯇ ꯀꯦꯁ ꯇꯧꯕ ꯌꯥꯏꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕꯅꯅꯦ ꯑꯗ ꯀꯩꯅꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯨꯝꯕ ꯑꯦꯛꯇꯨꯗꯤ ꯆꯨꯝꯃꯦ ꯃꯤ ꯍꯥꯠꯄꯗꯨꯗ ꯑꯦꯛꯇꯨ ꯄꯥꯟꯕꯤꯔꯗꯤ ꯃꯌꯥꯝꯅꯁꯨ ꯍꯔꯥꯎꯒꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯑꯦꯛꯇꯨ ꯄꯥꯟꯗꯣꯏꯅꯤ ꯄꯥꯟꯕꯕꯨꯗꯤ ꯃꯣꯏꯗ ꯄꯥꯟꯗꯧ ꯃꯤꯗꯨ ꯐꯥ ꯉꯝꯗꯕꯩꯅꯦꯕ ꯃꯣꯏꯁꯦ ꯐꯥꯔꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯥꯔꯁꯤ ꯇꯧꯕꯒꯤ ꯌꯥꯏ ꯄꯤꯕ ꯌꯥꯏ एवरीथिंग लो अदु मोइदि फाबा ngam da hai tare ne ko mayano pamisina phabiu hai ba phabiu faraga dandi piba duni ba mani mani ek sidi moi su yawi akhoi su yawi si kek ek si maitai khak de ek na te ba pangan gi su yawi nagai su yawi kuki su yawi maitai su yawi tawbuda di moi na khoi sida tawbudu pakta da na hena kan boina yes adu wani moida di tawbu yu ude hai bai wani natra mayam na penadri se hairaga thamjarage ta thank you roma dani अखोइना दुना हाइ मतमना गाड़ी थुगाइबे यावदो मदो हाइजन बे यादे आदे अखोइ लाना संतोकुम जेबा द पुलिसना हाइरिबा करिगुम्बा पुलिस की मिंगच थीननब लाना संतोक तारबा वांगांगिबा मिदो अदुसु फाबा याइ हाबा अदुदि होरेन दिंगा साइंगांगिबदो कनानो हाइरादि कमाइ तौ मरमदि थौरम जे लोइ तारिमिना सोकपदो अतै वा तोखरजे पुलिसना ने हदक मी खरा फाइबा कना कना फागिदने रिलीफ कैम्प द लेबा नुपा मना मान पोसम थागलुइबा पुलिस की मरमदा अदो मादु फाग्रेबा चुमिको सिनिको अदेना हान अखोइगी सोनिन माइ बॉय अखोइगी लीला याउमिनबा फिल्म स्टार दो माना सो इजम च माइ पोस्ट अम उरंगनेबा माइ पोस्ट खरि हाइगे द माना इरांग सिंग से लाक्सननबा अदोमदोंगी लेकाइ दलेबा पुलिस की मीजिंग दो युम युम दगे मपान थोन बिगनो फाजल थमो ना हाइरकपा हाइतारे माइ पोस्ट अदुगी सोनिन माइ बॉय दो फाबगी पोस्ट थारेबा सुमोन थारेबा अदन होजिकि क्यामगम लुरगे हाइकांदा खोइ वांगा मजो खोइनने हेता हाइबे यादे अदर मोइगी लोनदुदे याउरी करी हाइबा म लोनदु याउरी पुलिस के मिक्स थीननबा नतरगले पाक इरांग हौनबो वांगांग तारबा अदु मीदु फाबा याबगी हक लेबा फादोइसिना कना फादोइजेबा हवलदार कोइगी सिदा भी काबदो समान भी अंगांग मथेपदो अदुना लुचिंगका माना लाकपदो ऑफिसर स्टार अनि हुं काबा चौबो ऑफिसर नत्रसु अदुगी रैंक तुदगी हौरगा हवलदार दुदगी हौरगा दोंगी युमदा चंगा अदोमसे दुम फाबा याहेबा अदुगा अदोंगी मुंग मनुंग पोच चै थीबे याइबा अदुसु अहिंगदा नुंथिंदा नुमिदांगदा एनी टाइम थीबे याइबा पोत थुगाइबे याइबदि याउदे को अदुना कोइना याम सेरान तोरान हाइबे यादे अदुनानि आइना सुम खंगन जनिंगबा मयाम पुनमक सुनि को ताबिरिबा मयाम सु
Hello, ming amade leifam haibiu. Sir, ay lerong lagi ima binadinne Taramok sari. Tapiu. yam nungaitaba mayam sideda adum sada phone tawgena khanbajuju nungaitaba je loina mak nungaitaba ngaktanina aina haidra loina hangamani khanba du hata adum hainingba aidi chadu tamaga kitang pen khokpa haidara anu hangang leitaba dugi nungaitaba je hainingai leitana nungai mama khuding mangna ngang da sunate cha pep ta chonghan bo khongjang jang da si bai cha hum du su adegi thì cái số mình đã xí rồi cái số sản ra thì mà nó đi hai tuần số thì mà chuyện đó chậm mà này sai sang à cái này tình tâm rồi nè mà à tụi mấy cái thầu công ty làm chuyện đó phong ngàn tôi ôi rồi tụi mà thắp tắt à mà có điểm mà thằng mình thì nói nó đi nung ngày tập gì mà sao thì mất cái chuyện đó mà sao đó phản vấn như là khá là muốn hình dần bài ta à nó cái nó cái tông nào với cái mama tụi cái lấy cái tập gì cái mama thì những sao ông rồi tập ngoài mà thì cha da pa la ganina nan de ta ba de cha ji lam li ho ho na le adu pon to ge ha ba ji lam man he ta ho wa adu na wa khan je nungai ta ba de cha ki tam po ka ko ka dra ha na tam mai ba ni mama tong na ba ji mama adu na ma cha du ko la ka tum ba kan da khom lang mai ong na rong ganin si la kan da khom lang i ho ra kwa na ta ram khang ngom gani ade gi a ko ju cha ji sa hi tara ga ma pan suba ama punga tari pan suba ama icha nu pang ka ani dai gi che aduna adu lei ta ba kan da ngo imana chak phong ba ma tam da sing phum mo khong da chiang wa ma tam de cha chiang yaw de na kap ti do cha ki ro ma tam de cha ni kham wa de na kap ti do a chum ma yam je aduna mama sin na nga si mo ko di lo ko kan da mama da ma chong ba ko chong adegi angang ti tu gi ma wa kan da khom lang i hor ba kan da ma na khangam da ba ma sa masugum baje khallu badai ma da lai man hawi ko ni sa da tamning baje tamak pani ka chu thoi do ko ga ka ni ngai bi dai je adegi amo kai no ge ko ge ma pi ma pa ni na pha bra phatta bra lai bak si gi oi da na mu oi bi re sar kem Oi tan ma de tu kana tau si sarkar ki dik chai gum si ma ko ngam gum si to si tai da ko. ka gi buji tai ga da bu buji na ta ba min na lak ta ba su mu nu ngai ta ba Hoi masa ki thogdang khara lo ra si na tau ra si ko khana ba ya de duna ni ma waro ba ya de ko. hoi Ima to pati lai biri bro to pa bining ba. atopa haibining ba haibining ba se magi kaino jingna harpa do champion da bhai tar kuki jingna kaino kari dancer kem chan nang la kane hadan la o chan thong bi de chan pam ne habi to adu ju phar ju pat ju ilai ba ki ilai cha ma oina thopu bai pai ma ne satna le ba ni moi na karim na ba ju yam pen da ba adu ni kai na hai ni ba na adu ju taw haning de hai ba hoi ma sang de kari ha ga dum kana da ha ra thok da no aduna lagi da mayam se cha da pa la ne cha ku di mama ku di mo loi cha ang ani ade da hen kan ning ba hai ba dum ma ko na khare helam ga ta kan bai wa ni da ngoi chan da ba chum pom dam ning bai wa ni da thaga chari ma thorom soro ya bi rak pa pena de mayam ko musik lai si pena ba kana su yaw na thi siam pe le na hai ba se pam yawram dong man ma ki suma kon tholai bani thaga chari ma thank you so much songi wadu de dum kaiso apa ba hairoi da manam di yaknari ba mina som da komla chaw gula chaw du di hairoi kaiso kak hairakani yang thina ba wangang kani khanari nge da mi ani bo lengona ra chat parani ma chu chaloi amana ma laksana na ba gi amana mana hena na bai dum ta mal ma ngam bai sang dum hairak ka den adu bo kau yang thina ba lengona ra yang thina ba di kare hai tare bo lepi ba mi ani to do ngai re ba parliament ta lei ba mi ani do Rahul Gandhi ga Narendra Modi ga lepmin ra wari sana ba adum parliament manung da dum sana ba yaw natran ado ko si ta ori si khenai ona ko si di la ni conflict ni mana hai tare ko mara mayam legre thaga chari aduna mara ka du da di nuksina ba wa hairo oi kalak na ba wa ngang pa khusaung na ba wa ngang pa amana magi mabuk na ba wa ngang pa musana taban hunara di lai tum wa te kai do dumain hai tai
Hello. Hello, Kumbiroi Dobra. Hello. Call the Tobire Kumdre. Kumbe. Hello. Kumbe. Karilam Dagino. Karilam Dagino. Atopon awaka imama ipake de nungai bandana hante saya aje ngat tamjage tawani. Kumbe. Habi ma kari habi ning ba. Wahong de dio Diamond TV ngare hante ti ibana chira nabana nagra upai kari lei sira haina rudana upai leite adu ha pung nipa makhai gi numdangi tayai maro manungai bane adudagi athengbogi duna maro manungai bane numdang pung nipa makhai gi mau macha do amukta mana pandana maku manem duna imau lale haidana amta di hayalu yam tabada yam thawai yam nungai ti adu khangde yam nushire dakki tayai Hoi manam nungai re ngare dakki adai nahal irang ani thokpadasu adai da yengen thokpada haikhetang khongye akutpada thenggi ngasi di khang amung naraga leira khonggan do ba gi nungmai kapsallakana mai hekta thokoi imung magonde thong hang to ga tangge ga gyan ta de na irang ani dudi adudai pakhapte tayai je amtang tara ga isa de pung harau jage na tawbani dong asi ngarang di phadana tare yabudu thagatari mamana aduna aidi phone de sung tawdra habidi mayamgi kolar mayamgi tana dum leira Hoi ma tabiyo mayamna tawba tarasu kaisu kaide ma ma hoi sum call taw le yade ado marak ta smaina mo ningsing bira lo re ko nungai na tabiroi ma thagachari ma me pa ka thokpam dagi thagachari Hello. Hello. Good afternoon, Oza. Mingalay phone atapyo. Ay ngayrang bamdagi boy. Kay dorogyo za tumile biradi. Ay Oza na kana to birakidra na. Nantu jabane Oza. Hujik tashenga aikoigi Manipur awabada haibada adum oileirene masibu karamba matamdano karamba ishona thaujan bidana karamba deva devi na thaujan birakanda ingdaga doino haibase masibu akum phangloyo zagi wahangdu de mai churi bani hojikti amta thoktriba lani thoise adugi chaina ni mani madubu haibu ngamtaradi mi punama amta wanaramoi Mane hoi sum haijari bai duni akhoju wajabagi kano se chaitheng chaina chi phangjalbani na tasengna akhoju thabai khang suba khotpa ama ma tawbu sungam jadaba oiba sida ngasagi akhoina program nungam khaga tili mali khaga chacharaga hingjara ma khochara ma si hojina tasengna pura jaram met paga sab manare masi kana no mari le na bai chi nau sing ya ma sing ikhurai ton sing le kano tawbira kana moina amtang angam masing na hona biraga amtang no san bigadi tasena nungai jani mayam se amtang ing launa le jabado pamjara ba hai tare ne ko maduna rabo yang wagini jigwani problem sidi kari haida tawgadoribuna kaidawdoribuna akhoi hingbam chabam karim ta khangjadre tasengna imung demo mapan thopa sumang de mapan thopa thongan thopa bu ngamjadre hai tare ne tawis masibu askamai tawduna khangde ja masi amtang thuna losan biradi phagani aina sum kana tawjaning bani da ja wabada sum oirabani na lambi matang hai tare ko ja mani wagini oja khara wagini hojik loibe wasu leite hayengsu irang dum leidong male irang leba di sia manak to loi thomjan bai se sia manak ta sang pada lai ba mi do ani hom unaba ko ado ri phai sang ai sing do sang kano hai matam da mungna taraga de mo dong dang ka pa de so pan yaurak taraga de amuk so hen irang se sok tok toin
ꯍꯧꯖꯤꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯀꯥꯏꯅꯕ ꯂꯩꯕꯥꯛ ꯃꯥꯡꯅꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯆꯤꯡꯅꯕ ꯌꯥꯕ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯌꯥꯕꯒꯤ ꯑꯦꯛ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯦꯛꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯦꯅ ꯑꯗꯨꯅꯤ ꯉꯁꯥꯏ ꯍꯧꯔꯛꯄꯗꯒ ꯑꯩ ꯅꯤꯡꯁꯤꯡꯖꯔꯝꯃꯤꯗꯣ ꯑꯦꯛꯁꯤ ꯀꯔꯤ ꯀꯧꯒꯦꯅ ꯍꯥꯏ ꯀꯥꯟꯗ ꯁꯦꯛꯁꯟ ꯑꯩꯈꯣꯏꯒꯤ 43A ꯃꯈꯥꯗ ꯃꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯅ ꯍꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯝ ꯔꯥꯏꯠꯁ ꯒ꯭ꯔꯨꯞꯅ ꯃꯁꯤ ꯍꯥꯏꯔꯤꯕꯁꯤ ꯁꯦꯛꯁꯟ 43A ꯄꯨꯁꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯈꯣꯡꯖꯪ siga matik mapa oide miyam thengnariba khudong chabasingse kohanaba oina honau gaina masi section 43A notification withdraw tau hai masi amuk tau amuk torok to male aduna tataragadi any mim no wangang matamda police amana kitang singna taradi without any phabagi issue warrant of issue ji pidana yumda sang kan law ka khalo rang gari da ka khalo police phaba ji sa pitha ga gula pijar tharak to din natte dana ko kara de dum papa papa torko na kari gino nang do hari ju kari gino torko su hai torok ta su hai adu de hen torko su adu mai gum kai de sang ga ochai kari lege na ot nai dina thiwa police na pot thi bai ji puri phirong ga du lok tho tam tam thambiram de ba krong krang to madu gum yam nuai ta ba sing hai tare tholo kadra sini oza mani kari kari chithaba lai biri oza te ate thodo pa le jadro oza ai mat next caller da ai chance pijar ge thagasari oza boy awabadi wai koi su fazana dum wai lalon bisu wai nongmagi thabak su bu wai gari thore hing bu wai pofam pham bisu wai mana masing yon bisu wai pot thaba su wai pomna mak hojik se loi na wa bagi wa bhai du are nung hak ki mamang da usa kunjabiari kol to biram badu mana masing thaba lomini pot yon pham leite pot chei sing du pasal lai pomjalai magi yon ga da matam haibam leido thabi kayam kuina tham yai kobi kayam kuina tham yai maduna chahi chupai sing chai dena madaida mi nektan hona giba mayam do kadai degi pesano je puka toris adu bu khangi mayam je patla ju pum ju khangi kari gi damak ta khangi ba tawdaba yadaba banni ko tawdaba yadaba thabak ni ko haidana aduna khwai degi wari ba sing je ban gi sai theng na piri ba se laira ba mioi sing imung dana chaina he na pi hai ba se aseng man thaga chari ba kana mama tam dano lotion ga toris adana mathangi caller da khudong sa pizari saru ga beo Hello, minga ma delay from Highview. Hello, ay kangabe ko from ima ka na sanani sa Jin. Tapio? Ima to awaba kitang pawdam jagi na ima na kunti. Nungai ba tamo ga dre mawaba ngak ta taman ware nungai ba khara tamo. Ima ga ji gonda phadi som je kum chi khar jam lo gun bai dari mai. Phadi gom loi patla bro. Phadi kom ji imhan ga dina ahan da ji amak anirak puram ne du ga paisa ji phangdana nungai jara me aduga makha tabadadi pattana mang bai tare achima patringai da du khara phukto ga lekai da khara free de gen tho ya droi ma ama da chale ikhagi lei ngata aduga lei ni paisa lei de tholo adu loina solhan dong ne solhan laga noi do 50 tole ko kun tole ko hangama punjole chitte amang ngata wai bale ta ke nungai re koi so awa se dum phone da tharak pa yabo de khoi su khara leiga dum ni ne anga mano bo ga dum khoi chaningi adagi si hojika ne nakupi ga je akhoi sidaida ima sonita lam deng deina nakupi do lepak ta tharaga khoi gi pepsi hapagi coca cola hapagi case tu da pire lepak hapaga madu as masing thiraga len jani ko khoina ne samaina kak leliba aduna lela kana hayeng amuk chongkhali hangchit amuk chongkhali len mandana ko nakopi du ware na haire lepang amjadre noi diamond horu ji khang amdre na aduna wari ni phagi to bai wani ma ngasai pochai du hek thana bai yabo already mangoi dong ni haibai wari ni da ko khoin swai da di cha phangdri uji qualify da uji kai yong mana masing mayam je patna loi lei hai jing je uji ado kari no makha tabiroi ma habi ning batai kai leire sing chai bada wa ki ba aduga asam da leijaramba asado kumka ai kai bai kari ma ji aduga yamna nungai re le ta chi kari ha ni ma khoi na di
ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯐꯅꯕ ꯁꯤꯟꯕꯤꯕ ꯅꯠꯇꯅ ꯑꯩꯈꯣꯏꯗꯤ ꯀꯔꯤꯕꯨ ꯍꯥꯏꯖꯔꯨꯅꯤ ꯑꯐꯕꯇ ꯑꯣꯏꯍꯟꯕꯤꯌꯨ ꯃꯥꯅꯤ ꯃꯥꯅꯤ ꯁꯦ ꯏꯃꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯅ ꯑꯐꯕ ꯇꯧꯔꯗꯤ ꯑꯐꯕ ꯃꯍꯩ ꯆꯥꯒꯅꯤꯀꯣ ꯑꯩꯅꯅꯦ ꯉꯁꯤ ꯏꯃꯥꯅ ꯐꯗꯤꯒꯣꯝ ꯊꯥꯔꯨꯕꯒꯤ ꯐꯗꯤꯒꯣꯝ ꯃꯍꯩ ꯆꯥꯗꯣꯏꯅꯤ ꯏꯃꯥꯅꯅꯦ ꯍꯨ ꯇꯤꯡꯈꯪ ꯄꯥꯝꯕꯤꯗꯨ ꯊꯥꯔꯗꯤ ꯇꯤꯡꯈꯪꯅ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯔꯛꯄ ꯌꯥꯏ ꯑꯩꯅ ꯑꯐꯕ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯗꯤ ꯑꯐꯕ ꯐꯣꯜ ꯑꯗꯨꯝ ꯐꯪꯅꯤꯀꯣ ꯃꯊꯪ ꯑꯗꯨꯝ ꯚꯣꯠ ꯀꯥꯅꯤ ꯃꯤꯌꯥꯝꯅ ꯌꯥꯗꯕ ꯊꯕꯛ ꯇꯧ ꯇꯥꯔꯗꯤ ꯃꯥꯏ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯗꯤꯅꯦ ꯃꯊꯪ ꯚꯣꯠ ꯀꯥꯔꯣꯏ ꯏꯃꯥ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯋꯥꯔꯦ ꯄꯨꯝꯅꯃꯛꯁꯨ ꯋꯥꯏ ꯏꯃꯥ ꯍꯣꯏꯁꯨ ꯑꯗꯨ ꯏꯃꯥ ꯉꯁꯥꯏ ꯃꯔꯣꯏꯁꯤꯡꯗꯣ ꯂꯣꯏ ꯄꯠꯈ꯭ꯔꯕ꯭ꯔꯣ ꯃꯔꯣꯏ ꯂꯣꯏꯅ ꯄꯠꯈ꯭ꯔꯦ ꯏꯃꯥꯁꯨ ꯀꯞꯄꯦ ꯑꯗꯨꯝ ꯀꯞꯃꯤꯟꯅꯔꯦ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯐꯅꯤ ꯑꯗꯨꯅꯤ ꯃꯊꯪꯒꯤ ꯑꯃꯨꯛ ꯊꯥꯅꯕ ꯍꯣꯠꯅꯁꯤ ꯏꯃꯥ ꯁꯤꯗꯒꯤ ꯅꯣꯡ ꯆꯨꯔꯛꯀꯗꯧꯔꯦ ꯅꯣꯡ ꯆꯨꯔꯛꯄꯗ ꯆꯥꯟꯅꯒꯗꯕ ꯃꯍꯩ ꯃꯔꯣꯡ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯥꯔꯦ ꯄꯣꯡ ꯍꯋꯥꯏ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯑꯗꯩ ꯃꯤꯗꯤ ꯑꯁꯣꯝꯗꯗꯤ ꯃꯅꯥ ꯃꯁꯤꯡ ꯉꯟ ꯊꯥꯕ ꯀꯥꯡꯕꯨꯗꯗꯤ ꯄꯨꯊꯣꯛꯑꯕꯅꯤ ꯁꯦꯕꯣꯠ ꯄꯥꯝꯕꯤ ꯑꯃꯅꯤ ꯊꯥꯖꯟꯕꯤꯔꯣ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤ ꯑꯃꯅꯤ ꯊꯥꯖꯟꯕꯤꯔꯣ ꯌꯦꯡꯉꯁꯤ ꯏꯃꯥ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤꯗꯣ ꯑꯩꯈꯣꯏ ꯋꯥꯁꯛꯅꯁꯦ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤ ꯌꯥꯝꯗ꯭ꯔꯁꯨꯅꯦ ꯏꯪꯈꯣꯜꯗꯅꯦ ꯃꯆꯤꯗ ꯇꯧꯔꯒ ꯈꯤꯖꯤꯛ ꯁꯟꯊꯤ ꯍꯥꯔ ꯂꯩꯉꯣꯏ ꯈꯔ ꯍꯥꯞꯄꯒꯅꯦ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤ 5 ꯊꯥꯁꯤꯁꯦ ꯌꯥꯝꯗꯕ ꯈꯣꯡꯗ꯭ꯔꯨꯝ ꯄꯥꯝꯕꯤ ꯑꯃꯃꯝꯅ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 1,500 ꯍꯦꯟꯅ ꯇꯥꯜꯂꯛꯀꯅꯤ ꯑꯗꯨꯁꯨ ꯊꯥ 3ꯗꯅꯤꯀꯣ ꯑꯗꯩ ꯁꯦꯕꯣꯠ ꯈꯔ ꯑꯃ ꯊꯥꯖꯟꯁꯤ ꯑꯗꯨꯝ ꯕꯦꯂꯦꯟꯗ꯭ꯔꯤ ꯈꯔ ꯑꯃꯗꯨ ꯅꯝꯖꯟꯁꯤ ꯏꯀꯥꯏ ꯈꯪꯄꯣꯟꯇꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯒꯥꯏꯁꯤꯅ ꯄꯥꯟꯕꯁꯤꯗꯤ ꯄꯪꯄꯥꯟꯗ ꯄꯥꯟꯕꯅꯤ ꯑꯗꯨꯅ ꯈꯔ ꯄꯣꯠ ꯆꯩ ꯂꯩꯗꯅꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯂꯩꯕꯁꯤꯡꯗꯤ ꯑꯗꯩ ꯃꯐꯝ ꯂꯩꯕꯁꯤꯡ ꯀꯣ ꯏꯃꯥ ꯆꯦꯡꯒꯨꯝꯒꯥꯏꯗꯨ ꯈꯔ ꯊꯥꯕꯤꯌꯨ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯀꯗꯥꯏꯗꯅꯣ ꯏꯃꯥꯗ ꯑꯩꯅ ꯄꯣꯠ ꯆꯩ ꯊꯥꯕꯒ ꯂꯣꯏ ꯇꯥꯛꯁꯟꯈ꯭ꯔꯦ ꯋꯥꯔꯤꯅꯤ ꯋꯥꯃꯟꯈ꯭ꯔꯦꯕꯀꯣ ꯁꯨꯝ ꯋꯥꯔꯦ ꯇꯧꯕꯗ khitang ꯑꯣꯟꯊꯣꯔꯛꯀꯦ khitang ꯅꯨꯡꯉꯥꯏꯕ ꯑꯃ ꯁꯥꯁꯦ ꯁꯤ ꯉꯁꯤ ꯗ꯭ꯔꯃꯥ ꯑꯃ ꯑꯩꯈꯣꯏ ꯅꯝꯃꯤ ꯉꯛ ꯌꯧꯔꯦ ꯍꯥꯏꯗꯅ ꯗ꯭ꯔꯃꯥ ꯑꯃ ꯅꯝꯃꯤ ꯑꯩ ꯃꯟꯇ꯭ꯔꯤ ꯁꯥꯔꯤ ꯑꯩꯁꯦ ꯑꯗꯨꯅ ꯂꯤꯂꯥꯁꯤ ꯃꯌꯥꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯠꯁꯤꯟꯅꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯂꯤꯂꯥꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯌꯧꯍꯟꯅꯕꯒꯤ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯀꯅꯥ ꯃꯥꯜꯂꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯑꯣꯂꯦꯟꯒꯤꯁꯨ ꯁꯤꯟ ꯃꯇꯦꯛ ꯑꯃ ꯌꯥꯎꯔꯤ ꯌꯥꯝ ꯁꯥꯡꯕꯗꯤ ꯅꯠꯇꯦ ꯃꯇꯦꯛ 2ꯔꯛ ꯑꯣꯂꯦꯟꯁꯨ ꯌꯥꯎꯔꯤ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯗ꯭ꯔꯃꯥꯁꯤꯒꯤ ꯃꯥꯏ ꯁꯤꯟ ꯌꯥꯝꯅꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯃꯇꯦꯛ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯁꯣꯝꯗ ꯑꯣꯖꯥ ꯕꯁꯟ ꯃꯊꯪ ꯀꯣꯜ ꯇꯧꯕꯤꯌꯨ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯋꯥꯅꯔꯤ ꯃꯔꯛꯁꯤꯗꯅꯤ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯔꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯏꯆꯥ ꯑꯊꯣꯏꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯦꯜ ꯈꯔ ꯑꯉꯝꯕ ꯈꯥꯏꯖꯔꯤ ꯏꯆꯥ ꯑꯊꯣꯏꯕꯁꯤꯁꯨ ꯃꯥꯁꯨ ꯀꯦꯟꯁꯔ ꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯔꯦ ꯀꯦꯟꯁꯔ ꯑꯃ ꯂꯥꯌꯦꯡꯅ ꯍꯣꯠꯅꯕꯗ ꯂꯨꯄꯥ 50,000ꯅ ꯀꯦꯟꯁꯔ ꯂꯥꯌꯦꯡ ꯌꯥꯄꯣꯟꯇꯦ ꯂꯨꯄꯥ 1,00,000 ꯀꯦꯟꯁꯔ ꯑꯃ ꯂꯥꯌꯦꯡ ꯌꯥꯄꯣꯟꯇꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯈ꯭ꯔꯕ ꯑꯅꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯕ ꯉꯝꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯑꯩꯈꯣꯏꯅ ꯉꯝꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯄꯥꯗꯣ ꯗꯣꯅꯔ ꯃꯦꯝꯕꯔꯅꯤ ꯑꯗꯣ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯁ ꯂꯥꯛꯄꯗ ꯉꯝꯖꯕꯗꯣ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯅ ꯁꯥꯃꯨꯅ ꯍꯥꯏꯔꯛꯄꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯉꯝꯅꯕꯗ ꯈꯤꯇꯪ ꯍꯣꯠꯅꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯇꯩ ꯍꯥꯏꯕ ꯇꯥꯏ ꯀ꯭ꯔꯣꯅꯤꯛ ꯗꯤꯖꯤꯁ ꯅꯠꯇꯕ ꯑꯇꯩꯒꯨꯝꯕ ꯂꯥꯛꯄꯗꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯥꯡꯕ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯈꯤꯇꯪ ꯉꯝꯊꯣꯛ ꯉꯝꯁꯤꯟ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯊꯣꯛ ꯄꯥꯡꯁꯤꯟ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯑꯃꯃꯝ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯃꯨꯛ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯐꯖꯕ ꯇꯣꯄꯤꯛꯁꯤꯡ ꯈꯟꯅ ꯅꯩꯅꯕ ꯌꯥꯕ ꯇꯣꯄꯤꯛ ꯂꯩꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯕꯣꯛꯁꯇ ꯁꯤꯒꯨꯝꯕ ꯇꯣꯄꯤꯛꯇ ꯈꯟꯅꯕ ꯌꯥꯕ꯭ꯔꯥꯅ ꯁꯖꯦꯁ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯣ ꯇꯣꯄꯤꯛꯇꯨ ꯑꯗꯨꯝ ꯐꯖꯔꯒꯗꯤ ꯑꯗꯨꯝ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯂꯧꯈꯠꯂꯛꯇꯕꯗꯁꯨ ꯋꯥꯔꯧꯕꯤꯅꯨ ꯃꯔꯝꯗꯤ ꯇꯣꯄꯤꯛ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯂꯣꯏꯅ ꯐꯖꯕ ꯈꯟꯅꯕ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯖꯦꯁ ꯇꯧꯕꯤꯕꯀꯣ ꯑꯗꯨꯝ ꯌꯥꯏ Hello. ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯃꯌꯥꯡꯂꯥꯡꯖꯤꯡꯗꯒꯤ ꯍꯩꯀꯨ ꯁꯅꯥꯕꯤꯅꯤ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯂꯥꯟꯒꯤ ꯋꯥꯐꯝꯁꯤꯗꯤ ꯍꯥꯏꯕ ꯀꯥꯟꯗ꯭ꯔꯦ ꯁꯥꯔ ꯃꯌꯥꯝꯅ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯇꯥꯖꯔꯒꯦ ꯁꯥꯔꯒꯤ ꯏꯁꯄꯦꯛꯇ ꯇꯌꯥꯏ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯂꯣꯏ ꯇꯥꯖꯔꯤꯌꯦ ꯁꯥꯔ
ꯇꯔꯄꯨꯡꯒꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕꯁꯤꯗꯤ ꯁꯥꯔ ꯑꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕꯗ ꯁꯥꯔ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯖꯗ꯭ꯔꯦ ꯑꯗꯣ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯍꯥꯏꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯍꯣꯏ ꯁꯥꯔ ꯁꯣꯔꯤ ꯑꯊꯣꯏꯕꯒꯤ ꯑꯉꯝꯕ ꯄꯩꯁꯥ ꯈꯤꯇꯪ ꯀꯥꯞꯆꯔꯛꯀꯦꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯀꯥꯞꯄꯀꯥꯟꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯤꯔꯛꯑꯣ ꯍꯣꯏ ꯁꯨꯝ ꯍꯥꯏꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯍꯩꯀꯨ ꯃꯄꯥꯟ ꯁꯥꯕꯤꯔꯕ꯭ꯔꯣ ꯍꯧꯖꯤꯛꯄꯣ ꯁꯥꯔꯦ ꯁꯥꯔ ꯌꯥꯝ ꯐꯖ ꯁꯥꯔꯦ ꯌꯥꯝ ꯄꯥꯟꯗꯣꯔꯤ ꯀꯨꯝꯁꯤꯗꯤ ꯑꯩ ꯃꯄꯥꯟ ꯁꯥꯔꯤꯉꯩꯗꯨꯗ ꯁꯥꯔꯗ ꯀꯩꯅꯣ ꯇꯧꯔꯒ ꯊꯥꯔꯛꯀꯦꯅ ꯇꯧꯕꯤꯔꯕꯅꯦꯕ ꯑꯗꯨꯒ ꯅꯣꯡꯁꯤꯅꯅꯦ ꯌꯥꯝꯅ ꯇꯥꯏꯃꯤꯡꯗꯨꯗ ꯅꯣꯡꯁꯤ ꯌꯥꯝ ꯇꯥꯈꯤꯕꯁꯤꯗ ꯑꯩ ꯐꯔꯛ ꯑꯃ ꯇꯥꯈꯤꯗꯅ ꯊꯥꯔꯛꯈꯤꯗ꯭ꯔꯕꯅꯦ ꯐꯣꯇꯣ ꯀꯣꯛ ꯅꯝꯕ ꯊꯝꯍꯧꯔꯗꯤ ꯍꯌꯦꯡ ꯌꯥꯔꯀꯥꯟ ꯊꯥꯔꯁꯨ ꯌꯥꯕꯗꯨꯕꯨ ꯅꯝꯍꯧꯗ꯭ꯔꯦ ꯁꯥ ꯍꯣꯏ ꯑꯗꯨꯁꯨ ꯅꯝꯁꯨ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯧꯔꯝꯁꯤꯗ ꯑꯣꯖꯥ ꯀꯩꯁꯥꯜꯅ ꯇꯥꯛꯄꯤꯔꯛꯏ ꯍꯧꯖꯤꯛ ꯊꯝꯃꯤꯕ ꯄꯨꯂꯤꯁꯀꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯛꯁꯤ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯋꯥꯔ ꯑꯦꯛ ꯑꯗꯨꯒ ꯃꯥꯟꯅꯩꯌꯦꯅ ꯍꯣꯏ ꯑꯗꯩꯗ ꯃꯥꯟꯅꯗꯕ ꯈꯤꯇꯪꯕꯨꯗꯤ ꯌꯥꯎꯋꯦ ꯆꯤꯡꯅꯩꯌꯦꯅ ꯐꯥꯔꯒ ꯀꯥꯞꯄ ꯌꯥꯕꯗꯣ ꯑꯗꯨꯗꯪ ꯌꯥꯎꯗꯕꯩ ꯋꯥꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯅꯤ ꯁꯣꯏꯗꯅ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯀꯤ ꯃꯈꯥꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯏ ꯍꯥꯏꯕꯗꯣ ꯍꯥꯏꯇꯥꯔꯦ ꯅꯤꯡꯊꯦꯝꯕ ꯂꯥꯏꯁ꯭ꯔꯝ ꯊꯣꯡꯖꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯀꯤ ꯁꯤꯒꯅꯦꯆꯔ ꯆꯨꯟ ꯁꯦꯝ ꯉꯝꯄꯣꯟꯇꯦꯗ ꯑꯗꯨ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨ ꯂꯣꯏ ꯁꯦꯝꯃꯒ ꯃꯁꯥꯒꯤ ꯑꯣꯏꯕ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯕ ꯇ꯭ꯌꯨꯟ ꯑꯃꯃꯝ ꯁꯦꯝꯕ ꯌꯥꯏ ꯃꯇꯝꯗꯨꯒꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯃꯅꯤ ꯃꯆꯥ ꯑꯃꯅꯤ ꯁꯦꯝꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯇ꯭ꯌꯨꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯁꯤꯒꯅꯦꯆꯔ ꯇ꯭ꯌꯨꯟ ꯑꯅ ꯑꯗꯨ ꯁꯦꯝꯕꯗꯣ ꯌꯥꯝꯅ ꯃꯊꯧ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯗ ꯍꯧꯖꯤꯛꯇꯤ ꯃꯔꯝꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯦꯛꯇ ꯃꯤ ꯐꯅꯌꯥꯝ ꯇꯧꯗꯅ ꯇꯧꯕ ꯅꯠꯇ꯭ꯔꯤꯕꯀꯣ ꯑꯗꯨ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯁꯦꯝꯕ ꯌꯥꯗꯦꯁꯨ ꯂꯩꯇꯦ ꯁꯦꯝꯕ ꯌꯥꯏ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯀꯗꯕ ꯋꯥꯅꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯣꯏꯅꯥꯗ ꯈꯨꯠꯇ ꯊꯣꯛꯄ ꯊꯕꯛꯅꯤda ꯑꯗꯨ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯤꯗꯤ ꯅꯤꯡꯊꯦꯝꯕ ꯂꯥꯏꯁ꯭ꯔꯝ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯂꯥꯏꯕ ꯆꯦꯅꯦꯜꯁꯤ ꯍꯤꯡꯍꯟꯕ ꯆꯦꯅꯦꯜꯁꯤ ꯔꯦꯚꯤꯅ꯭ꯌꯨ ꯂꯥꯛꯍꯟꯕ ꯑꯗꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯊꯧꯔꯝꯁꯤꯡꯗ ꯌꯥꯝꯅ ꯑꯄꯠ ꯑꯌꯟ ꯑꯣꯏꯔꯤꯁꯤ ꯀꯩꯅꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯗ ꯖꯦꯅꯦꯔꯦꯇꯔ ꯑꯩꯈꯣꯏ ꯉꯪꯉꯤ ꯖꯦꯅꯦꯔꯦꯇꯔ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯉꯛꯑꯦ ꯇꯦꯝꯅ ꯍꯥꯏꯕꯗꯣꯀꯣ ꯊꯥꯎ ꯂꯣꯏꯒꯗꯕ ꯂꯤꯇꯔ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯕꯅꯦ ꯑꯩꯁꯤ ꯄꯩꯁꯥ ꯀꯥꯞꯀꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗꯣ ꯄꯩꯁꯥ ꯀꯥꯞꯍꯧꯗ꯭ꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯋꯥꯔꯤꯒꯤꯁꯦ ꯁꯤꯅꯤ ꯁꯤ ꯑꯗꯨꯝ ꯄꯨꯛꯅꯤꯡꯗ ꯏꯁꯥꯗ ꯑꯗꯨꯝ ꯊꯣꯛꯄ ꯍꯥꯏꯗꯣ ꯁꯤꯅꯦꯕ ꯑꯗꯣ ꯑꯗꯣ ꯅꯤꯡꯊꯦꯝꯕꯅ ꯍꯥꯏꯔꯛꯄꯗ ꯈꯪꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯉꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣই ꯊꯥꯎꯁꯦ ꯇꯧꯔꯤꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯉꯥ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯉꯥ ꯃꯣꯟ 10 ꯂꯩꯕꯗꯣ ꯑꯗꯨꯅ ꯎꯆꯤ ꯊꯤ ꯃꯣꯔꯣꯛ ꯂꯩ ꯉꯝꯗꯦ ꯀꯔꯤ ꯃꯣꯔꯣꯛ ꯂꯩ ꯉꯝꯗ ꯎꯆꯤ ꯊꯤ ꯃꯣꯔꯣꯛ ꯂꯩꯌꯦ ꯑꯗꯣ ꯑꯗꯨꯅꯤꯗ ꯌꯦꯁ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯈꯔ ꯑꯃꯨꯛ ꯀꯛꯈ꯭ꯔꯦ ꯂꯤꯇꯔ 5ꯒꯤ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯍꯧꯖꯤꯛ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯃꯔꯨꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯊꯥꯎ ꯅꯨꯡ ꯑꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯁꯤꯡ ꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯂꯥꯏꯠ ꯑꯃ ꯆꯥꯛꯈꯤ ꯂꯨꯄꯥ 23,000 ꯍꯦꯟ ꯄꯤꯕꯀꯣ ꯁꯤ ꯑꯗꯒꯤꯗꯤ ꯕꯦꯇ꯭ꯔꯤ ꯌꯥꯁꯜꯂꯣꯏ ꯑꯃ ꯌꯥꯁꯜꯂꯣꯏ ꯄꯣꯠ ꯆꯩ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯐꯤꯛꯁ ꯌꯥꯝ ꯇꯧꯔꯀꯥꯟꯗ ꯃꯐꯝ ꯑꯃ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯨ ꯆꯍꯤ 2 ꯁꯨꯗ꯭ꯔꯤꯀꯣ ꯗꯥꯏꯃꯟ ꯇꯤꯚꯤꯕꯨꯗꯤ ꯈꯔ ꯀꯨꯏꯔꯦ 2022ꯗꯒꯤ ꯑꯗꯨꯅ ꯍꯣꯠꯅꯖꯔꯛꯀꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯂꯤꯕ ꯑꯩ ꯁꯃꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯨꯅꯤꯜ ꯇꯣꯟꯗꯝꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯋꯥꯐꯝ ꯈꯔ ꯁꯨꯝ ꯐꯣꯡꯗꯣꯛꯀꯦ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯀꯃꯥꯟꯗꯣꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯒꯤ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯁꯨꯝ ꯋꯥꯍꯩ ꯈꯔ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯀꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯀꯥꯏꯕ ꯅꯠꯇꯦ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯑꯃꯁꯨ ꯆꯠꯅꯔꯦꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯎꯗꯅ ꯋꯥꯔꯦꯟ ꯌꯥꯎꯗꯅ ꯐꯥꯕ ꯑꯗꯒꯤ ꯁꯔꯆ ꯇꯧꯕ ꯌꯥꯔꯦꯅ ꯍꯥꯏꯔꯦ ꯃꯁꯤ ꯌꯥꯔꯦ ꯍꯥꯏꯗꯅꯁꯨ ꯄꯨꯂꯤꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ
ꯃꯁꯤꯗꯩꯗ ꯃꯈꯟ ꯊꯤ ꯁꯣꯛꯇꯅ ꯀꯩꯗꯧꯗꯅ ꯇꯧꯕꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯏꯃꯨꯡ ꯑꯃꯗꯒꯤ ꯈꯨꯜ ꯑꯃꯗꯒꯤ ꯊꯣꯛꯂꯛꯏꯅꯦꯕ ꯁꯦꯡꯅ ꯃꯥꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯅꯤ ꯁꯦꯡꯅ ꯑꯗꯨꯃꯛꯅꯤ ꯈꯟꯕꯤꯔꯒ ꯏꯍꯧ ꯍꯧꯔꯤꯁꯤꯡꯁꯤꯁꯨ ꯑꯗꯒꯤ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯣꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯆꯦ ꯃꯆꯟꯁꯤꯡꯁꯤꯅꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯛꯂꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯏꯃꯥꯒꯨꯝꯕꯅꯦ ꯉꯥꯛꯇ ꯈꯜꯂꯨ ꯅꯣꯏꯅ ꯈꯨꯠ ꯊꯥꯔꯤꯗꯨ ꯏꯃꯥꯗ ꯊꯥꯕꯅꯦꯅ ꯈꯟꯕꯤꯌꯨ ꯈꯜꯂꯨ ꯏꯆꯥ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯏꯕꯨꯡ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯒꯤ ꯃꯤ ꯍꯦꯛ ꯃꯥꯟꯕꯗꯧꯅ ꯁꯨꯝ ꯇꯧꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯄꯨꯂꯤꯁꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯗꯤ ꯁꯦꯡꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯒꯤ ꯐꯦꯃꯤꯂꯤꯗꯒ ꯄꯨꯂꯤꯁꯀꯤ ꯑꯆꯧ ꯑꯁꯥꯡ ꯌꯥꯎꯔꯝꯃꯦ ꯈꯜꯂꯁꯤ ꯌꯥꯎꯗꯦ ꯌꯥꯎꯕꯕꯨꯗꯤ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯋꯥꯍꯩ ꯈꯔ ꯊꯦꯡꯅ ꯍꯥꯏꯒꯅꯤ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯦ ꯍꯥꯏꯒꯅꯤ ꯑꯗꯨꯗꯨꯅ ꯂꯩꯔꯤꯕ ꯁꯦꯡꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯂꯩ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡꯁꯤ ꯃꯁꯤꯃꯛꯅꯗꯤ ꯑꯩꯗꯤ ꯇꯧꯅꯤꯁꯨ ꯊꯥꯖꯗꯦ ꯑꯗꯨꯃꯛꯇꯅꯁꯨ ꯇꯧꯔꯝꯃꯣꯏꯕ ꯇꯧꯕꯁꯨ ꯁꯤꯒꯨꯝꯕ ꯂꯩꯀꯥꯏ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯦꯕ ꯊꯣꯛꯂꯛꯏꯁꯤꯡꯁꯤꯁꯨ ꯃꯣꯏꯒꯤꯁꯨ ꯂꯩꯀꯥꯏ ꯄꯥꯜꯂꯤꯅꯦꯕ ꯂꯩꯀꯥꯏꯗꯨꯅꯁꯨ ꯊꯥꯖꯔꯝꯃꯣꯏꯕ ꯑꯗꯨ ꯁꯣꯅꯦꯟ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯣꯔꯗꯔꯗꯤ ꯃꯣꯏꯅ ꯅꯠꯇꯦ ꯇꯧꯗꯣꯏꯗꯨꯗꯤ ꯃꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕꯗꯨꯅ ꯇꯧꯔꯛꯑꯗꯤ ꯑꯗꯨꯅꯤꯅꯦ ꯃꯣꯏ ꯈꯛꯇꯅꯗꯤ ꯌꯥꯔꯣꯏꯗꯣꯏꯅꯤꯅꯦ ꯑꯗꯨ ꯍꯣꯏ ꯑꯗꯨ ꯀꯥ ꯍꯦꯟꯕ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨ ꯑꯣꯔꯗꯔ ꯊꯣꯛꯑꯦ ꯍꯥꯏꯗꯅꯁꯨ ꯀꯥ ꯌꯦꯁ ꯍꯦꯟꯕ ꯑꯣꯔꯗꯔ ꯊꯕꯛꯇꯤ ꯊꯣꯛꯑꯁꯨ ꯀꯥ ꯇꯧꯕꯤꯒꯅꯨ ꯍꯦꯟꯕ ꯇꯧꯅꯨ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯈꯤꯇꯪ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕꯤꯌꯨ ꯁꯤ ꯈꯤꯇꯪꯅꯤ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯦꯡꯃꯤꯟꯅꯁꯤ ꯀꯔꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯑꯗꯨ ꯂꯩꯔꯦꯅ ꯍꯦꯛꯇ ꯐꯥꯗꯅ ꯀꯥꯞꯇꯅ ꯇꯧꯗꯧ ꯅꯠꯇꯦꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯍꯤꯔꯝ ꯈꯔꯗ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯀꯥꯏꯅꯕꯗꯤ ꯁꯥꯟꯇꯤ ꯂꯩꯅꯅꯕꯒꯤ ꯀꯔꯤ ꯀꯔꯤ ꯈꯔ ꯑꯗꯨꯝ ꯀꯤꯅ ꯈꯪꯅꯕ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯑꯗꯨꯕꯨ ꯍꯦꯛꯇ ꯈꯪꯗꯦ ꯂꯥꯛꯏꯕ ꯊꯕꯛꯁꯤꯗꯗꯤ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏ ꯋꯥ ꯇꯣꯛꯈ꯭ꯔꯁꯤꯀꯣ ꯉꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏꯁꯤꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯅ ꯄꯥꯎꯗꯣ ꯄꯤꯖꯔꯤꯗꯨꯅꯤ ꯀꯔꯤ ꯍꯥꯏꯖꯕꯅꯣ ꯄꯥꯎꯗꯣ ꯑꯗꯨꯗ ꯄꯥꯎꯗꯣ ꯌꯥꯎꯔꯤꯗꯨꯅꯦꯕꯀꯣ ꯔꯥꯏꯠ ꯒ꯭ꯔꯨꯞꯁꯅ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥ ꯀꯌꯥ ꯂꯩ ꯍꯜꯂꯣ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯗ ꯖꯦꯝꯁ ꯅꯅꯥꯎ ꯇꯣꯝꯕ ꯉꯁꯤꯁꯨ ꯂꯥꯏꯟ ꯑꯃꯨꯛ ꯐꯪꯖꯔꯦ ꯉꯁꯤꯒꯤ ꯅꯅꯥꯎꯅ ꯇꯝꯖꯔꯛꯀꯗꯕ ꯗꯥꯏꯃꯟ ꯇꯤꯚꯤꯁꯤꯗ ꯇꯝꯖꯔꯛꯀꯗꯕꯁꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯅꯠꯇ꯭ꯔꯦ ꯍꯟꯗꯛ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯩꯔꯣꯟ ꯆꯟꯅꯕ ꯄꯨꯊꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯁꯦ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯞ ꯀꯦꯝ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔ ꯂꯩꯅꯥ ꯑꯃ ꯇꯧꯔꯁꯨ ꯑꯣꯛꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯃꯌꯥꯝ ꯂꯝꯕꯤꯗ ꯄꯔꯦꯡ ꯂꯦꯞꯇꯨꯅ ꯂꯩꯅꯩ ꯃꯩꯔꯣꯟ ꯆꯟꯐꯝꯗꯤ ꯄꯣꯛ ꯆꯥꯎ ꯏꯈꯥꯏ ꯇꯣꯔꯕꯨꯡꯂꯣꯝ ꯊꯥꯕꯨꯡ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯗꯨꯒꯤ ꯃꯐꯝꯗꯅꯤ ꯉꯁꯤ ꯍꯧꯖꯤꯛ ꯃꯩꯔꯣꯟ ꯆꯪꯒꯗꯧꯁꯤ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯀꯗꯧꯁꯤ ꯄꯨꯡꯁꯥꯡ ꯆꯪꯕꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯍꯧꯖꯤꯛ ꯐꯨꯕꯥꯜꯂ ꯂꯥꯟꯊꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯁꯤꯕ ꯃꯥꯡꯕꯅ ꯃꯩꯇꯩ ꯃꯆꯥꯗ ꯑꯗꯨꯝ ꯑꯣꯏꯕ ꯑꯋꯥꯕ ꯉꯁꯥꯏ ꯃꯃꯥꯡꯗ ꯀꯣꯂꯔ ꯑꯃꯈꯛꯅ ꯀꯣꯛꯁꯤꯕꯥꯏꯗꯒꯤ ꯀꯣꯂꯔ ꯑꯃꯈꯛꯅ ꯀꯣꯜ ꯇꯧꯖꯔꯛꯄꯗꯣ ꯃꯅꯥ ꯃꯁꯤꯡ ꯃꯣꯏꯅ ꯌꯣꯟꯐꯝ ꯈꯪꯗꯕ ꯈꯔ ꯑꯃꯅ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯂꯩꯒꯦ ꯐꯪꯖꯗꯕ ꯆꯥꯕ ꯐꯪꯖꯗꯕ ꯃꯅꯤꯄꯨꯔꯗ ꯋꯥꯔꯤꯕꯁꯤ ꯄꯣꯠ ꯂꯩꯅ ꯂꯩꯕ ꯐꯪꯗ꯭ꯔꯕ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯁꯨ ꯏꯔꯝꯗꯝ ꯃꯅꯨꯡꯁꯤꯗ ꯊꯣꯛꯏꯗ ꯊꯧꯗꯣꯛꯁꯤ ꯃꯌꯥꯝ ꯁꯨꯝ ꯊꯣꯛꯆꯜꯂ ꯑꯋꯥꯕꯗꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯕꯁꯤꯅ ꯑꯋꯥꯕꯗ ꯑꯗꯨꯝ ꯅꯪꯕ ꯑꯁꯤꯕꯁꯨ ꯑꯃꯥꯡꯕꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝ ꯇꯥꯍꯧꯕꯁꯦ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯀꯥꯟꯗ ꯋꯥꯈꯜꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇ ꯑꯗꯨ ꯍꯧꯖꯤꯛ ꯅꯅꯥꯎ ꯉꯁꯤꯗꯤ ꯁꯤꯗꯪ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯇꯩ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯍꯩꯁꯦ ꯀꯩꯅꯣ ꯇꯧꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯇꯣꯝꯕ ꯊꯧꯔꯝ ꯁꯨꯔꯒ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯍꯥꯏꯕꯤꯔꯛꯄ ꯃꯤꯑꯣꯏ 12 ꯁꯨꯔꯦ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯔꯛꯄ ꯏꯃꯥ ꯈꯔ ꯌꯥꯎꯋꯦ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯝ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯈꯤꯇꯪ ꯒꯦꯞ ꯂꯩꯅꯕꯅꯤ ꯏꯃꯥ ꯑꯗꯨꯒ ꯋꯥꯁꯨ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯏꯃꯥ ꯍꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯕꯁꯤꯡꯗꯨꯗꯤ ꯈꯤꯇꯪ ꯂꯦꯞꯄꯀꯥꯟꯗ ꯇꯧꯁꯤ
चा थोइबगी दमकता मतेंग पांगबिरक खरसु लोइसलकदा ngthoksobagi tanja lojage last call gumba naja call ama or ani khudong sab leiri masigi thorom se ga ba tare pung ama fadri thorom se drama namna maramor kanda khoi pung ji minute kun let oigi hello ibungo kaino ne ima ko sanda bide landon ni to ne kaino ima do samai to ba tapiu athoi bai na isu amangam de to pau ta te am ngai te lupa sani tang kapchara ke to hoi 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 ma du ka to giro phone to rei se oi adu so adu ge ai de sum phone toina tau bu su ni toina tau gum si ma hoi 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 tau do ne thoram di loin tari oi ma kapira kanda ming do ibal lai pham do iraga thabiro ko adu tharak tragade khoina khangbu ngamoi ba ko yam no ari ma korsan tabi de call to busi ma mathanda ni hai tare ni ama tangai ra ba caller korsan tabi de gi ma ka ba ya bra ba kari ha ba sida kap ya bra ba nate matam mam ta dum kapsal la ya ba ya pesa ka bu kai noi ma dui matam leite pesa ka pai matam na leite koi ma any time me ta ka pai akoi re ka phop ro ngom na tai ja ta bai ni ma na ngai ya ka ning matam adu hoi adi loi ta ga ri du dang hai ning dan ta woni tham me tham fari ma me am gi kari heru ni tazari ha ba sini ma koi gi di puning warol da topic thamakan da moi de mo ya hai bai ta bani na moi mo yaw te topic su nungti gi thamningai topic su khana ne na so hai tare le ba ki su da khana war de nungti gi topic adum bari tholakani aduna maramar ta dum topic thamakan ko khana ne na ba tawsi maramar ta duga khara leiraga mo panelist ani pujarake huyan koi po okari huyan lan pau aduga sangai express ki editor ani pura kande koi amuk phamna ba koi hona jarake aduga marak sida so ko interview ma amuk su lakani panthoi bi housing hai tare panthoi bi housing gi da ma ko interview ma lakani masi karino na hai kana panthoi bi housing ga to ba ya ba se karino aina sujaba nomjaba tha amadadi sel khara khara dum thokjaba ko sahi magi oina income se adum khara khara leijaba yam dar su yaida sum ai samna habde mung manung da angang larik tambagi lupa lising 15 khaidokraba adai mung manung gi chaba thakpagi seng cha kari kari gi lupa lising 5 khaidokraba aduga marup marang thangjabagi lupa lising 5 mu kari mu ko samai thang du tham da lising 10 samai ga 15 swai bo gi chang sina ka question sin bangam jaba family aduga sen ju khar ga tungjan tasan mangam ba aduga ma yum di check na di sa da bai tar income de do maina so mana suri no mi duna dum lakti la ba se koi gi check sa ba chat pani khang de mi mayum sa ba ni khang de dukan pham ba ni khang de income de khar ga di sum la ba sai bu karma matam na check na sa ba yum mam da lei ngom doi no gan khan ma do ai pu tho ga lupa la kun natraga la kun thrana adum hojing matam de lupa la kun gi yum so dum lei ko la kun thrai so dum lei dana adi check na loi ma khong do hora tin ko padi la kun na sa ba si di irai lai ba mathang makha sa ge na hai tar ga di mathang makha sa ba du da dum la kun thra kwai mathak tu na cement board to wor kan da yo na to ro kan da su yai da hoji kan di la kun thra ba da dum yum ba sa ba dum yare hoji yo na kari na da gi di akoi ba du na check na oiraga maram di kaino ji matam patam ni na nomai kapsalak poi ro da gi di ama mata boi ro trong law ba ge ji thong naw gi u du ga check kitang kai ra ga ne mai marai bak thi bana hai ta direct check tu do ma di check tu na khara bong ngak thong madam adu bore ko launcher ni amore ko nomai ma thang ka puk matam da phalang ji tin na di phot phau gi doi ne ba check ora ga di nomai maru dum di rai lai na dum ngak ngame wari bo aduna adugum yum ma da lai ge na hai ta ra ga de khoi lupa la kun thra na la kun yum sa bi ya ado aina la kun se kun thra se aina loin pu tho yum sa da ba ya adu di karam na yum sa ni yum ma cham tang tek sa jage income ju kitang la eng khala se ai tha ma gi palising kun ma adagi 35 ma lak sare adu di ai kamai ni yum sa ne na khala se adu di adu yum sa ba do irai lai ni ya karina panthoi bi housing di tor sa ba ya adana aina thiri ja taina te da ai khoi kamai lai ni kamai hing ne ai so ai gi yum do ai si da budi si gi akoi studio ma gi akoi bi si budi check ngak ta ne ai aseng ma yum do di lai pak ki yum ne lai pak na sai lai pak ki phanglang ne ai na hai ja ba
ꯌꯨꯝꯗꯨ ꯁꯤꯗꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯀ꯭ꯂꯥꯁ 5 ꯀꯥꯔꯀꯥꯟꯗ ꯁꯥꯕ ꯌꯨꯝꯅꯦ ꯑꯩꯅ ꯀ꯭ꯂꯥꯁ 5 ꯀꯥꯔꯀꯥꯟꯗ ꯌꯨꯝ ꯁꯥꯗꯣꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯔꯥꯎꯕꯁꯦ ꯀꯔꯤ ꯍꯪꯉꯨꯅꯤꯀꯣ ꯑꯁ ꯐꯟ ꯆꯣꯡꯗꯅ ꯍꯔꯥꯎꯖꯥꯅꯤ ꯑꯩꯈꯣꯏꯗ ꯀꯣꯕꯤꯂꯥ ꯈꯔ ꯍꯧꯕꯗꯣ ꯀꯣꯕꯤꯂꯥꯗꯨ ꯌꯥꯜꯂꯦ ꯀꯣꯕꯤꯂꯥ ꯌꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯣꯛꯄ ꯏꯙꯧ ꯍꯥꯏꯇꯥꯔꯦꯀꯣ ꯏꯙꯧ ꯍꯣꯏ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏ ꯍꯣꯔꯥꯏ ꯈꯥꯏꯕꯤꯗꯣ ꯁꯨꯃꯥꯏꯅ ꯒꯦꯎ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣ ꯈꯥꯏꯕꯤꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯖꯥꯝ ꯄꯥꯝꯕꯤ ꯃꯅꯥꯛꯇꯨꯗ ꯈꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯖꯥꯝ ꯄꯥꯝꯕꯤꯗꯨꯗ ꯈꯥꯏꯔꯒ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯀꯨꯏꯅ ꯁꯥꯗꯅ ꯊꯝꯃꯦ ꯈꯥꯏꯔꯛꯄꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ 3 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯩ ꯈꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀ꯭ꯂꯥꯁ 2 ꯑꯗꯨꯋꯥꯏꯗ ꯑꯣꯏꯔ ꯃꯥꯜꯂꯦꯗ 2 ꯑꯗꯨꯋꯥꯏꯗꯩ ꯈꯥꯏꯔ ꯊꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ 3, 4, 5 ꯆꯍꯤ 4 ꯂꯩꯔꯀꯥꯟꯗ ꯁꯥꯈꯤꯕꯀꯣ ꯌꯨꯝꯗꯨꯗꯤ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯊꯝꯃꯀꯥꯟꯗ ꯀꯣꯕꯤꯂꯥꯗꯣ ꯁꯨꯝ ꯆꯥꯁꯤꯜꯂꯛꯇꯅꯒ ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝ ꯇꯧꯈꯤꯕꯖꯥꯅꯤꯗ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯋꯥꯗꯤ ꯁꯤꯅꯤꯗ ꯑꯇꯩ ꯅꯠꯇꯕ ꯌꯨꯝꯗꯣ ꯁꯥꯅꯦꯅ ꯇꯧꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯤꯜꯒ ꯇꯩꯕꯗꯣ ꯑꯁ ꯑꯩ ꯃꯣꯕꯤꯜꯒ ꯇꯩꯕꯣꯅꯦ ꯀꯥꯔ ꯃꯣꯕꯤꯜ ꯇꯩꯅꯤ ꯀꯩꯅꯣ ꯌꯨꯝ ꯑꯍꯟꯕ ꯑꯃ ꯂꯩꯔꯀꯥꯟꯗ ꯅꯣꯡ ꯌꯨꯗꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯗꯣꯏꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗꯨꯗ ꯂꯩꯖꯔꯗꯣꯏꯅꯤꯒ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟꯗꯣ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯃꯊꯛꯀ ꯀꯥꯗꯅ ꯃꯣꯕꯤꯜꯒ ꯇꯩꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗꯨꯗ ꯀ꯭ꯂꯥꯁ 5ꯇꯒꯤ ꯂꯩꯃꯤꯟꯅꯔꯛꯄꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ 1980ꯒ 6, 87 ꯑꯗꯨꯋꯥꯏꯗꯨꯗꯒꯤ ꯂꯩꯔꯛꯄꯗꯨꯅ 87ꯗꯒꯤ 2007 ꯆꯍꯤ 10 ꯂꯩꯔꯦꯀꯣ 2007ꯗꯒꯤꯗꯤ 2013 ꯍꯥꯏꯔꯀꯥꯟda ꯆꯍꯤ 13 13 ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯝ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ 2016ꯗ ꯑꯩꯈꯣꯏ ꯃꯥ ꯑꯗꯨꯝ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯌꯨꯝꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯂꯩꯔꯤꯕꯀꯣ ꯂꯦꯟꯅ ꯄꯨꯗꯨꯞ ꯇꯧꯅ ꯇꯤꯟ ꯂꯣꯏ ꯍꯣꯔꯨꯔꯦ ꯑꯩ ꯂꯤꯂꯥ ꯀꯟ ꯆꯠꯂꯤꯉꯩꯗ ꯑꯩꯅ ꯂꯨꯄꯥ 50,000 ꯈꯔ ꯍꯦꯟꯅ ꯆꯪꯅ ꯇꯤꯟꯗꯣ ꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯁꯤꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯍꯟꯗꯛ ꯂꯦꯟ ꯇꯥꯕ ꯈꯣꯠꯄꯗꯨ ꯀꯔꯤꯝ ꯁꯣꯛꯇꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯕꯗꯤ ꯑꯩꯅ ꯄꯟꯖꯔꯤ ꯋꯥꯐꯝꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯪꯅꯦꯕ ꯋꯥꯟ ꯗꯦ ꯌꯨꯝ ꯑꯃ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯨꯝꯗꯣ ꯍꯣꯏ ꯄꯩꯁꯥ ꯂꯩꯕꯅ ꯑꯔꯩꯕꯒꯤ ꯃꯍꯨꯝ ꯂꯩꯇꯕꯅ ꯂꯩꯇꯕꯒꯤ ꯃꯍꯨꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯃ ꯂꯨꯄꯥ ꯂꯥꯛ 30 ꯆꯪꯉꯒ 10 ꯆꯪꯉꯒ ꯁꯥꯒꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗ ꯏꯟꯇꯔꯦꯁ ꯄꯤꯛꯅ ꯍꯨꯜꯂꯒ ꯑꯗꯣꯝꯅ ꯇꯥꯜꯂꯤꯕ ꯁꯦꯟꯗꯨꯗꯤ ꯇꯧꯔꯀꯥꯟꯗ ꯌꯨꯝꯗꯣ ꯂꯥꯏꯅ ꯁꯥꯔꯀꯥꯟꯗ ꯆꯦꯛꯅ ꯁꯥꯕ ꯌꯨꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯅ ꯀꯣꯏꯊꯣꯛꯑ ꯉꯁꯥꯏꯗ ꯂꯤꯖꯔꯤ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯇꯧꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯁꯥꯅꯤꯡꯕ ꯂꯩꯔꯁꯨ ꯈꯟꯅ ꯅꯩꯅꯕ ꯇꯥꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯚ꯭ꯌꯨ ꯃꯌꯥꯝ ꯌꯥꯡꯅ ꯄꯨꯖꯔꯛꯈꯤ ꯃꯁꯤꯃꯛꯅ ꯑꯗꯣꯝꯒꯤ ꯌꯨꯝ ꯑꯗꯨꯃꯥꯏꯅ ꯁꯥꯎ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯁꯥꯕ ꯄꯥꯝꯕ ꯑꯃꯨꯛꯇꯗ ꯁꯦꯟꯐꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯗꯤ ꯁꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯁꯥꯗꯣꯏꯅꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯁꯥꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯕꯖꯦꯠꯇ ꯍꯥꯏꯇꯥꯔꯦ 50-60 lakhs ꯃꯌꯥ ꯑꯗꯨꯝ ꯆꯪꯗꯣꯏꯅꯦꯕ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯅꯨꯡꯒꯤ ꯃꯦꯇꯔꯤꯌꯦꯜ ꯌꯥꯎꯗꯅ ꯃꯅꯨꯡꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯌꯥꯎꯔꯒꯗꯤ 1.5 crore ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯆꯪꯗꯣꯏꯅꯦ ꯑꯗꯨꯕꯨ ꯀꯂꯞ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯑꯗꯨ ꯁꯨꯡꯅ ꯅꯠꯇꯕꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯉꯣꯟꯗ 1.5 crore ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯪꯗ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯑꯩꯅ ꯇꯥꯟꯒꯗꯧꯔꯤꯕ ꯑꯩꯅ ꯇꯥꯜꯂꯛꯏꯕ ꯁꯦꯟꯐꯝ ꯈꯔꯗꯨꯅ ꯁꯦꯟꯊꯣꯛ ꯂꯩꯇꯥꯔꯒꯗꯤ ꯁꯥꯕ ꯌꯥꯏꯑꯕ ꯀꯔꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯄ꯭ꯂꯥꯟꯁꯦ ꯂꯩꯇꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯆꯥꯗꯕ ꯌꯥꯗꯦ ꯊꯛꯇꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯃꯄꯥꯎꯗꯨ ꯂꯥꯛꯀꯗꯧꯗꯤ ꯈꯟꯅ ꯅꯩꯅꯁꯦꯕ ꯀꯣꯜ ꯂꯧꯈꯠꯆꯔꯔꯣꯏ ꯑꯁꯤꯒꯤ ꯀꯣꯜ ꯂꯧꯈꯠꯆꯕ ꯃꯇꯝ ꯍꯦꯜꯂꯦ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯂꯧꯈꯠꯆꯔꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯄꯥꯟꯊꯣꯏꯕꯤ ꯍꯥꯎꯁꯤꯡꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔꯁꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯁꯤꯗꯩꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯦꯃꯣ ꯑꯩꯒ ꯗꯥꯏꯔꯦꯛ ꯐꯝꯃꯤꯟꯅꯒꯅꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯀꯔꯤ ꯍꯥꯏꯅꯣ ꯄꯥꯟꯊꯣꯏꯕꯤ ꯍꯥꯎꯁꯤꯡ ꯀꯔꯤꯅꯣ ꯀꯔꯝꯅ ꯌꯨꯝ ꯁꯥꯕ ꯌꯥꯏ ꯑꯩꯅ ꯂꯩꯔꯤꯕ ꯏꯟꯀꯝ ꯈꯔꯁꯤ ꯂꯩꯖ ꯇꯥꯔꯒꯗꯤ ꯌꯨꯝ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯑꯗꯣꯝꯅꯅꯦ ꯂꯥꯛ 10 ꯆꯪꯅꯤ ꯍꯥꯏꯁꯦ 10ꯗꯨ ꯂꯣꯏ ꯄꯨꯊꯣꯛꯑꯣ ꯂꯥꯛ 50 ꯆꯪꯅꯤ ꯂꯣꯏ ꯄꯨꯊꯣꯛꯇꯧ ꯅꯠꯇꯦꯕ ꯕꯠ ꯑꯗꯣꯝꯅꯗꯤ ꯃꯥꯒꯤ ꯍꯨꯟꯐꯝ ꯊꯣꯛꯄ ꯄꯤꯛꯄ ꯃꯥꯒꯤ ꯏꯟꯇꯔꯦꯁꯇꯨꯗꯤ ꯍꯨꯟꯗꯣꯏꯅꯦꯕ ꯍꯨꯜꯂꯛꯇ꯭ꯔꯒꯗꯤ ꯕꯦꯔꯥ ꯂꯩꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯗ ꯀꯔꯤꯅ ꯌꯥꯏ ꯒꯥꯔꯦꯟꯇꯔ ꯀꯅꯥ ꯑꯣꯏꯅꯤ ꯇꯣꯂꯣꯞ ꯆꯥꯕ ꯃꯤ ꯊꯤꯌꯨ ꯑꯗꯨ ꯇꯧ ꯑꯗꯨ ꯇꯧ ꯑꯗꯨ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯕꯗ ꯌꯨꯝ ꯑꯃ ꯆꯪꯉꯤ ꯀꯣ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯁꯥꯔꯒ ꯂꯩꯕꯁꯤꯡꯒꯤꯗꯤ ꯗꯦꯠꯁ ꯑꯣꯀꯦ ꯅꯠꯇ꯭ꯔꯥ ꯁꯥꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯤ ꯄꯨꯊꯣꯛꯑ ꯁꯥ ꯉꯝꯗꯕꯁꯤꯡ ꯏꯟꯀꯝꯗꯤ ꯈꯔ ꯂꯥꯛꯆꯕ ꯃꯤꯁꯤꯡꯒꯤꯗꯤ ꯑꯩ ꯆꯍꯤ 10 ꯑꯃ ꯉꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯩ ꯍꯧꯖꯤꯛ ꯁꯦꯟ ꯈꯔ ꯂꯥꯛꯑꯦ ꯋꯥꯔꯤꯕꯀꯣ ꯑꯩ ꯂꯨꯄꯥ 10,000 ꯂꯦꯝꯕ ꯉꯝꯃꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯛ 50 ꯄꯤꯕ ꯌꯨꯝ ꯑꯃ ꯁꯥꯒꯦ ꯍꯥꯏꯇꯥꯔꯗꯤ ꯃꯗꯨ ꯑꯩꯁꯤ ꯍꯧꯖꯤꯛꯁꯤ ꯉꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯩ ꯉꯥꯏ ꯂꯩꯔꯗꯤ ꯑꯩ ꯁꯤꯕꯅꯕꯨ ꯍꯟꯖꯤꯜꯂꯛꯑꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ खर लाइदुना सोंद हुंदोखर कांदा सोंद साबे याय टेंशन जगे थैंक यू सो मच मैम मतेंग पांगबिरकदा तैबारका नेसा पाचनी पांगबिरकपनी अदुगा याम नुवाइजबदी मैम पुनमनसु पुनिंग थोगतपियो हाइबे तारे मतेंग पांगबिरबसिंगसे पुनिंग थोगतपिबा याम तंगाई फदबा दुम लेइ नत्रा अदुना
Imasi Sarojini na thoibagi hai tare cha thoibagi damak 10,000 magasu pibire segi damakta mayam emoji na su ko ba khau no ko bi se do lupa cham pirak pasu ko ba khau no ko bi se sani pirak pasu ko ba khau na pulap komina se cha thoibagi damak pangbirak ko hai tare ko Madam Nandini che kunjani ga su tara tara pibirak re ko kun laigre sigadi kunthra do sujale mayam na de chani chani cham 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 khairi ko sigi sodum apomoi ba ko dum thaga charake donor gi group ta su adoga sida lairi basing su kya tare haiba do ko dum lautok charake adoga koino nomo gi lautok chari basing de chitha ba yar su ko aduna Anita Rajkumari Lorembam no po Lorembam hai tara thoi bai lopa chani pangbire yambem dagi sanabam ibem nung sri lopa chani pangbire ningthemba laisram su thongju ka lopa chama thoi bagi pangbire che tombi khagem pali dagi lopa changwa pangbire che daga Damenti Madam Damenti su thoi bagi lopa chom pangbire aduga mapalam da laibiba Bedapati Madam Bedapati palising ani pangbire thagachari masagi dama kakching dagi Madam Banu pachani pangbire thagachari masagi dama ado aina khanmada hojikse kenoda pangbirak pakharam su yaram dong maling asai dagi program tawringe da uba phangdaba ado hari basingse ai horen amuk amu isan jadoini ado na chithaba yawraga suko mayam aduga sai Madam Angobi karong sai mateng pangbirak kiba pachamri sagolbangi idom sa Angobi gi chani aduga Madam Angobi Sorokaibam karong pachani mateng pangbire sigi damakta su thagachari thank you so much mateng pangbira ko sigi damak tai tai sithaba leirasu mayam takpiro sel ge kai jidi amna lubani sel ge ka da ngasi phawba hai tare na luna na no ji phawba ge khoina thagachari ba mayam tawjari ba mayam ono maksing asina ngasi phawba da koi mi lising amaga chani hena leirabasu masida active oina hai tare mi chamri khare hena active oina dum chatpa ngami keso kaiba leite active oidabasu active oibiu adongi tha tara putharasu tha ama ani khakna focus pirakanda dum active oibiu kari mata kaiba leite masi marup nate aduga adomna ai sahi ani hundre ai kaijare hena khanbadu leibiganu sumna tangi chama thangkala kanda active oina muk leibiu adomna ngamna adudagi da mohunbiu karimta kaiba leite aduga sanminasi masina tawdori se program mayama sengwa sagarpa mayama adongi tungda mangda khoi leijaba sina khoi amuk amagi haibata sumaina wana tara komatamda family khoi gi leiba donor sing gi haibata chronic oiba na abala khosing da khoi lepminasi aduga chronic na tabasing budi khoi na hek ngamdrabasu yam chawnu ngamdrasu hajikta ngamjabadi dum pangi ado haribasi da khoi hona minasi haiba wafam siga loina ngasi gi damukta di matang asida Uning warol thorom loishin jabage yabud luxury mateng pangbirak puna makuso na thagachari loina na atuba matamda ngak yore haiba ramasi mayam na khosi nazar gani aduga sigi su koba khauna mayam ta kobisi sigi dama ichal priya dasni haiba tare sigi dama sponsored to bidana koi ramasi gi dama mateng pangbire masagi dama ta su koba khauna mayam kobisi once again mayam puna thagachari sigi thorom sida mapung phan bi bagi dama punomapu khurumjari take care Songtham Sagegi Chaglon Katpa Chali Bachaiset Kungataru Thamari English Singani Kungataru Kumja Kalengi Tarani Panba Nomaizing Nongzagi Yaifarabu Korouda Nambol Maibam Lord Pachingingda Leima Songtham Sagai Khabangan Basalaigia Pokpa Iputhau Ibenthau Anigi Kumsi Kumchat Ki Pijol Hongba Amadi Saglon Katpa Numit Thokli Maramaduna Iramda Masida Leibiriba Chongtham Sagai Ieksa Singna Matam Chana Lingbiratuna Ibuthau Ibenthau Anigi Thorom Asibu Thogal Pangbirana Bahaiduna Paujenjeri
थौरम परेंग अयुक पुंग तरेट मखाई फिजोल होंबा अयुक पुंग निपान इराट लाइसोन हौबा अयुक पुंग तरा इबुधौ इबेंथौ अनि की मफमदा सरेन खचबा अकोप मरोल खंबीनिंग बसिंगना 8575490006 लोइनना 9366329257 पाउजेंजरीबा चोंगथाम सागै अपोकपा थौगल्लु माइबम लोटपा चिंगनिंग लमखाई ब्रांचना चाही मरी सुरकपगी लाकलिबा अप्रैल के तांग तरेट फाउंडेशन डे नुमित असिदा फ्रीदा मिथ लाइंग जगदौरी अहान बलाकपा अपॉइंटमेंट लौबा मियोय तरादा लेमना अनोक पिजगनी खुदोंग चाबसी रिलीफ कैंप लेरिबा मियोय सिंगना हेना खुदोंग चाब पिजगनी मसिगी मखा तारकपा लाकपा पेशेंट सिंगदा फ्रेम फ्री ओइजगनी लेंस खक्तंगी ममल लौजगनी नुमित असिदा यागा मरी लेनबा लाइना सिंगसु टिकट ममल लौजदना एनी ट्रीटमेंट खुदिंग मक्ता 20% to 30% डिस्काउंट पिजगनी याम पनोमना खुदोंग चाबसी लौमिनसी मतमना अयुक के पुंग मापन मखाइदिगिना नुमिदांग वाइरम पुंग मरी फावबा मथक्ता पंजरीबा खुदोंग चाबसिंग असि याइफबी आइकिया खांगबोक्तसु चप मानना खुदोंग चाबा पिजगनी मसिदा नतना सूर हॉस्पिटल इज लॉन्चिंग एन आई केयर यूनिट इन एसोसिएट्स विद टीम ऑफ एक्सपर्ट्स खुदोंग चाबसिंग दी फाको कैटरेक्ट सर्जरी नो इंजेक्शन पेनलेस सुमनतगी 15 मिनट प्रोसीड्यूर हॉस्पिटल लेबगी मथौ ताली पेटरिज्म विथ ग्राफ्टिंग सर्जरी विजन टेस्ट तौननबगीदमक हाईटेक इक्विपमेंट सिजनजरी आईलिड सर्जरी की खुदोंग चाबसु लेजरी लोइनना माइनर सर्जरी पुनमक्सु पांगथोकचरी हेल्थ कार्ड लेबसिंगीदमकदी स्पेशल डिस्काउंट सु पिजरी अकुपा मरोलगीदमक अपॉइंटमेंट लौबियु मीट येंबगी अपॉइंटमेंट की नंबर 9366103017 लोइनना डेंटल कीदमक 9366251127